ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯆꯐꯨꯗꯣ ꯍꯦꯛ ꯀꯥꯎꯔꯨꯕꯗꯒꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯊꯣꯔꯛꯂꯒ ꯀꯕꯣꯛꯂꯩ ꯌꯦꯠ ꯊꯥꯡꯕ ꯃꯈꯣꯡ ꯅꯥꯝꯃꯗꯣ ꯄꯥꯏꯔꯒ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯏꯆꯦꯜ ꯀꯟꯕ ꯇꯨꯔꯦꯜ ꯂꯩꯕ ꯑꯗꯣꯝꯗ ꯑꯉꯥꯡꯗꯨꯅ ꯃꯥꯒꯤ ꯈꯨꯕꯣꯝꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯀꯕꯣꯛꯂꯩ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯗ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯇꯞꯅ ꯇꯞꯅ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯥꯕꯨ ꯂꯥꯛꯆꯔꯛꯏ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯑꯀꯟꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯏꯔꯩ ꯃꯔꯛꯇꯨꯗ ꯄꯨꯊꯔꯦ ꯏꯁꯤꯡꯗꯨꯗ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯥꯒꯤ ꯂꯨꯁꯝꯗꯨ ꯄꯥꯏ ꯁꯤꯔꯁꯨꯅꯨ ꯃꯇꯥꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯝꯖꯤꯜꯂꯦ ꯋꯥꯕꯅ ꯐꯦ ꯂꯥꯎꯏ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨ ꯃꯃꯤꯠꯇ ꯎꯔꯦ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯦ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯕ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯔꯦ ꯑꯣꯟꯅ ꯊꯣꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯈꯥꯡꯂꯦ ꯂꯨꯔꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯁꯨ ꯑꯉꯥꯡ ꯑꯁꯤꯕ ꯀꯌꯥ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯉꯣꯔꯣꯛ ꯉꯧꯅ ꯇꯥꯎꯗꯨꯅ ꯂꯩ ꯑꯀꯟꯕ ꯆꯦꯜꯒꯤ ꯏꯔꯩꯗꯨꯅ ꯃꯥꯕꯨ ꯁꯨꯝ ꯁꯨꯝ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯂꯦ इखंग खंगौदना उशिलंबा ममिदो पांगथोरे पंगसिलंबा मनानिदु सुपारे माना वखल तारपदे कबोगलैने करीनो अइना हुजिक मंगलिबा मंगदुना मदुबु मंगलो मंख्रेम हाइगेमनरिब्रा नत्रगना अइ तासिंगना मंगलाकनरिब्रा बुतकी वारी तारंबदगी कमदौना तुमथगिबना अइ खंगौद्रे अइना वारीदो ताना ताना तुमथगिबो ओइरंगने अदुबु अदुक तमथिबा मंगदी अइ पुनसिदा अमुक्तसु मंगद्रे कबोले निंथंगी अहिंगसिदा हुमांग कांगले तौबु तौ माके खोंदोल अमदी खुसासिंगदो उन ताबदोंना इंगले तुमथौ हाइबा याद्रे तौरिबा मंगी थौदोकसिंगदुना मसादा खोइरांगबा अमा हेन्ना फावले ममित्ता माना उखिबा अंगांग मचादो अदुमक हंजिन हंजिन उदुनता लैरि अंगांगदुगी सक्तम कप्पा खुकपला कप्तुना तुमथौ हाइबा यारमदे कबोगले अहिंगदुदा इसिंग खौरांगदुना फुक हौगुलगला चाखुमलमदा चंगले इसिंग थके हाइदुना खोंग थांजिनबदा ngairi मखोय युमगी मनिंगदुदा अंगांग लांगबगी मखोल मागी नापदा ताबा हौरे इसिंगा पुमचाय तरंग मालंगमा इचत चले कबोगलेने करिनो मु मनिंगसिदगी तारिबा मखोलसिना ngसाइगी अंगांगदुना कपखिबा मिकप मिराव खोंदुगा सबेक माने खेनबा करिसु थोइना लेते तौरिबा मोंग मतौसे अइगी इनासिना सेरान तुरान ताबा सोइजन ओइरमनिको असुमना मचिंदा मुरुम मुरुन सो टैक्सी दे यावबा इसिंग अरुमबदुदे ग्लास अमा हाइरगा थाए इसिंग अदो हेक थकपदा मसादो ने हेक ताइ कबोगले तंजा सिदा युमदुगी मैदो फुलाउना मुतकी मिहुल थाउन चिंखतकी कबोगले तंजा दुदा ग्यास लेबदोमदा मैखेसु लेरमगनि हाइबगी मसादा थाजब मदि फावे अमंबदुदा मार मारदुना मसागी युम ओइबला कदाइदा पोथपम लै हाइबगी चौराकपा लौसिंग लेबना ग्यास फ्रेम लेबा मपादुदा मैखेत अमुतबु फंगलदि हाइदुना मखुतुना लांबा हौरले कोइमा माय मैखेतु फंगनबा हाइदुना अदुबु पाक हेक फंगबदि लेते माबदि लेपते असुमना मारिंगे ममित इरंगलंगबा हौदोंग दोंगनो तोबो मख सेंफु मयादगी इरंगलंगना मौंदे यंगलपदो इखंग खंगौदना ममित मगना उरे हौदोंग अमा ओइरगना हौदोंग अमगी मचचु उथोक्ते अदुमो तुमिन येंगदुना ले हौदोंग ओइरदि न्याउता हाइरसु खोंगकदबने अदुबु करिमता तौरक्तबा तुमिन मची लेंगदना लेबसिने कबोगले अममदुदा उरिबा इरंगलंगबा मित अनिसिने माबो हेना पाखतबा अकीबा फावले मखुत नामा अममदुदा कोइमा माबदा मैखेतुदि फंगबा कौबा लेते ममित अरंगबनीदुना इराव लाउखे मंगोंदा सुक्तुकलगा येंगबदो उबदा
ꯃꯍꯥꯛ ꯃꯤꯍꯨꯜ ꯊꯥꯎꯟ ꯁꯨꯈꯤꯗ꯭ꯔꯦ꯫ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯇꯥꯅꯕ ꯀꯧꯒꯦꯁꯨ ꯃꯗꯨꯒꯤ ꯊꯧꯅꯥ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ꯫ ꯀꯕꯣꯛꯂꯩ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯐꯥꯎꯔꯦ꯫ ꯇꯥꯏꯕꯪ ꯉꯥꯟꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯋꯥꯅ ꯔꯤꯛꯁꯣ ꯊꯧꯔꯨꯕꯒꯤ ꯏꯁꯤ ꯀꯩ ꯇꯨꯝꯗꯦ꯫ ꯀꯣꯏꯅ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯂꯤꯛꯂꯥꯕꯨ ꯐꯪꯅꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯪꯅꯕꯁꯨ ꯊꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯅ ꯃꯥꯗꯤ ꯋꯥꯔꯗꯨꯅ ꯏꯁꯤ ꯀꯩ ꯇꯨꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯁꯥꯗ ꯈꯖꯤꯛꯇ ꯐꯥꯎ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯔꯝꯗꯦ꯫ ꯇꯧꯒꯦꯇ ꯉꯝꯕꯤ ꯕꯨꯠ ꯂꯤꯂꯤꯅ ꯂꯤꯛꯂꯥꯒꯤ ꯃꯥꯃꯕꯨ ꯉꯁꯥꯏꯅ ꯁꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯠꯊꯕ ꯊꯕꯛ ꯑꯃꯗ ꯃꯅꯥꯗ ꯇꯥꯍꯟꯗꯕ, ꯇꯨꯝꯗꯨꯅ ꯊꯝꯕ ꯑꯁꯤꯅꯤ꯫ ꯐꯨꯜ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯕꯨꯠ ꯂꯤꯂꯤ꯫ ꯕꯨꯠ ꯂꯤꯂꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯠꯂꯒꯦ ꯍꯥꯏꯕꯒꯤꯅꯤ ꯂꯥꯛꯂꯤꯕ꯫ ꯕꯨꯠ ꯂꯤꯂꯤꯗꯤ ꯑꯣꯟꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯃꯤꯅꯤ꯫ ꯑꯀꯤꯕꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯔꯛ ꯆꯥꯛꯈꯨꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯛꯂꯦ꯫ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯅꯤꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯀꯕꯣꯛꯂꯩ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯀꯅꯥꯅꯣ ꯑꯃꯨꯛ ꯆꯥꯛꯈꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯞꯄꯛꯏꯁꯤꯅ? ꯋꯥꯔꯤꯗ ꯀꯩꯗ ꯚꯨꯠ ꯇꯝꯅꯕꯗꯣ ꯉꯁꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ ꯇꯧꯔꯤꯁꯦ? ꯀꯕꯣꯛꯂꯩ ꯃꯤꯄꯥꯏꯕ ꯐꯥꯎꯋꯦ꯫ ꯕꯨꯠ ꯂꯤꯂꯤꯅ ꯀꯞꯂꯝꯕꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯇꯧꯒꯦ ꯌꯥꯎꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯏꯅꯦ ꯀꯕꯣꯛꯂꯩ, ꯂꯩꯋꯥ ꯑꯝꯇ ꯄꯤꯌꯣ, ꯑꯩꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯗꯨꯅ ꯆꯠꯀꯦ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯕꯣꯛꯂꯩ꯫ ꯕꯨꯠ ꯂꯤꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ꯫ ꯕꯨꯠ ꯂꯤꯂꯤꯅꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯗꯦ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯔꯦ꯫ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯑꯦ꯫ ꯉꯥꯎꯅꯕ ꯂꯩꯋꯥ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯂꯤꯛꯂꯥꯕꯨ ꯉꯥꯎꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯁꯥꯒꯤ ꯃꯔꯥꯜꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯈꯪꯕ ꯀꯅꯥ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯔꯞ ꯇꯧꯕꯗꯨ ꯐꯥꯎꯔꯦ꯫ ꯀꯕꯣꯛꯂꯩ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯃꯈꯣꯏ ꯁꯨꯕꯤꯗ ꯃꯃꯥ ꯃꯆꯥꯅ ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯉꯥꯎꯅꯕ ꯁꯦꯝꯖꯤꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩ ꯑꯣꯏꯅ ꯉꯥꯎꯅꯕ ꯂꯝꯕꯤ ꯇꯥꯅꯕ ꯁꯤꯜꯂꯕ꯭ꯔꯥ? ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯈꯪꯂꯕꯅꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗꯒ ꯍꯤꯀꯥꯞ ꯂꯤꯀꯥꯞꯀ ꯇꯧꯔꯗꯅ ꯑꯩ ꯉꯥꯎꯅꯕꯅꯦꯕ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯁꯤꯜꯂꯤꯁꯦ꯫ ꯐꯩ ꯐꯩ ꯈꯪꯅꯦꯕ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯃꯥꯡꯑꯣꯏꯅꯅ ꯃꯥꯒꯤ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤ꯫ ꯀꯕꯣꯛꯂꯩꯅ ꯊꯧꯅꯥ ꯑꯃ ꯐꯨꯗꯣꯛꯂꯒꯥꯏꯔꯦ꯫ ꯍꯥꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ, ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯕ, ꯑꯩ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ꯫ ꯅꯪꯕꯨ ꯊꯥꯔꯛꯏꯕ ꯃꯤꯁꯤꯡꯗꯨꯒꯤ ꯅꯥꯛꯇ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯏꯁꯥꯗ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯀꯥꯟꯇ꯭ꯔꯨꯛꯅ ꯁꯥꯕ ꯖꯟꯇ꯭ꯔ ꯁꯤꯖꯕꯗꯣ꯫ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ ꯀꯕꯣꯛꯂꯩ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛꯈꯨꯝ ꯃꯅꯨꯡꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕꯇꯣ ꯇꯟꯗꯜ ꯃꯉꯥꯜꯒꯨꯝ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯆꯦꯈꯥꯏꯕ ꯃꯥꯟꯕ ꯕ꯭ꯂꯕ ꯃꯥꯒꯤ ꯁꯛꯂꯣꯟꯗꯣ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯀꯥꯗꯨꯗ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯀꯟꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯂꯣꯟꯁꯤꯟꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯠꯆꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯕꯣꯛꯂꯩ ꯃꯁꯥꯗꯣ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯋꯦ꯫ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯃꯩꯉꯥꯜꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯍꯧꯗꯣꯡ ꯑꯃꯨꯕ ꯑꯃ ꯀꯨꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯍꯧꯗꯣꯡꯗꯣ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯁꯛꯂꯣꯟ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯟꯕ ꯑꯣꯏꯅ ꯐ꯭ꯂꯤꯀꯔꯤꯡ ꯇꯧꯔꯤꯕ ꯃꯩꯉꯥꯜꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯀꯕꯣꯛꯂꯩ꯫ ꯃꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯀꯕꯣꯛꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ꯫ ꯃꯤ ꯁꯦꯝꯖꯤꯟꯕꯗ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯥꯏ ꯉꯁꯤꯗꯤ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯕꯨꯁꯨ ꯁꯦꯝꯖꯤꯟꯕꯤꯔꯨ ꯂꯥꯎ꯫ ꯂꯤꯛꯂꯥꯗꯧꯅ ꯑꯩꯁꯨ ꯁꯥꯃꯨ ꯃꯈꯣꯡꯗ ꯇꯥꯔꯨꯔꯒꯦ꯫ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤ? ꯊꯧꯅꯥ ꯌꯥꯝꯅ ꯐꯗꯥꯏꯅꯦ? ꯀꯕꯣꯛꯂꯩꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯅꯪ ꯀꯅꯥꯅꯣ? ꯂꯤꯛꯂꯥ ꯄꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯂꯤꯛꯂꯥꯗ ꯀꯩꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯄꯜꯂꯛꯀꯅꯨ ꯃꯥꯒꯤ ꯋꯥ꯫ ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯇꯥꯍꯩꯕ ꯉꯝꯃꯝꯃꯔꯣꯏꯅꯦ ꯅꯪ꯫ ꯌꯦꯡꯉꯣ ꯂꯥꯏꯗꯤ ꯑꯩꯕꯨ ꯂꯤꯛꯂꯥꯒ ꯈꯦꯠꯅꯗꯕꯅꯦ ꯑꯩꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯀꯕꯣꯛꯂꯩꯒꯤ ꯃꯁꯝꯗꯣ
ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯑꯍꯤꯡ ꯑꯗꯨꯗ ꯍꯥꯏꯗꯠꯂꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯈꯩ ꯂꯥꯏꯗꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯂꯥꯡꯗꯨꯗ ꯂꯥꯛꯂꯤꯕ ꯕꯨꯠ ꯂꯤꯂꯤꯅ ꯁꯥꯊꯤꯅ ꯐꯨꯕꯤꯔꯤ ꯀꯕꯣꯛꯂꯩ ꯑꯍꯤꯡ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯐꯨꯗꯤꯠ ꯊꯣꯛꯂꯦ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯕꯗ ꯕꯨꯠ ꯂꯤꯂꯤꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ ꯀꯕꯣꯛꯂꯩ ꯆꯥꯛꯈꯨꯝꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝ ꯋꯥꯈꯜ ꯇꯥꯗꯅ ꯆꯥꯛꯈꯨꯝ ꯃꯥꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯕꯨꯠ ꯂꯤꯂꯤ ꯃꯐꯝꯗꯨꯗꯒꯤ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯍꯣꯁꯄꯤꯇꯥꯜꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ ꯂꯩꯕꯥꯛꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏꯅ ꯃꯃꯥ ꯃꯆꯥ ꯑꯁꯣꯛꯄ ꯑꯅꯤꯗꯣ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯗꯧꯅ ꯁꯪꯕꯗꯧꯅ ꯂꯩꯕꯗꯨ ꯎꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯑꯣꯔꯊꯣꯄꯦꯗꯤꯛ ꯋꯥꯔꯗ ꯑꯃꯗꯅꯤ ꯄꯨꯟꯅ ꯂꯩꯔꯤꯕꯗꯣ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯂꯤ ꯃꯇꯝꯗꯣ ꯕꯨꯠ ꯂꯤꯂꯤꯅ ꯏꯄꯦꯟ ꯄꯦꯜꯍꯧꯗꯦ ꯉꯔꯥꯡꯁꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯕꯨꯗꯤ ꯑꯩꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯂꯒ ꯃꯈꯣꯡ ꯃꯈꯨꯠꯄꯨꯗꯤ ꯊꯨꯗꯦꯛꯂꯦ ꯍꯥꯏꯕꯕꯨ ꯈꯧꯐꯨ ꯅꯥꯏ ꯑꯅꯤꯁꯤꯒ ꯋꯥꯠꯂꯦ ꯑꯅꯤꯁꯤꯃꯒ ꯀꯨꯝꯍꯩ ꯇꯧꯒꯦ ꯅꯨꯡꯉꯥꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯁꯛꯎꯗꯕ ꯃꯥꯂꯪꯗ ꯇꯤꯟꯗꯨꯅ ꯂꯣꯠꯈꯤ ꯇꯝꯅꯔꯦꯒ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯗꯨꯗ ꯂꯩꯕꯥꯛꯂꯩ ꯇꯨꯝꯂꯝꯕꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯦꯕꯤꯟ ꯀꯥꯗꯨꯒꯤ ꯃꯄꯥꯗ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯑꯃ ꯇꯣꯡꯂꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜꯗꯨꯅ ꯇꯨꯝꯕ ꯀꯥꯏꯍꯜꯂꯦ ꯂꯩꯕꯥꯛꯂꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯈꯔ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕ ꯃꯇꯝꯁꯤꯗ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯇꯣꯡꯕꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜꯁꯤꯅ ꯃꯥꯒꯤ ꯇꯨꯝꯕꯗꯨ ꯀꯥꯏꯍꯜꯂꯦ ꯂꯩꯕꯥꯛꯂꯩꯗ ꯅꯠꯇꯦ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜꯁꯤꯅ ꯌꯥꯡꯒꯣꯏꯁꯨ ꯇꯨꯝꯕ ꯀꯥꯏꯍꯜꯂꯦ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯀꯣꯛ ꯀꯥꯛ ꯂꯥꯎꯔꯗꯅ ꯑꯍꯤꯡꯁꯤꯗ ꯊꯧ ꯂꯩꯇꯕꯤ ꯀꯅꯥꯅꯣ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯁꯥꯟꯅꯔꯤꯁꯤꯅ ꯑꯍꯤꯡꯗ ꯗ꯭ꯌꯨꯇꯤ ꯇꯧꯕꯤ ꯅꯔꯁ ꯑꯣꯏꯔꯝꯅꯤ ꯏꯆꯦ ꯌꯥꯡꯒꯣꯏ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯁꯤꯗ ꯀꯔꯝꯕ ꯊꯧ ꯂꯩꯇꯕꯤ ꯃꯊꯧ ꯆꯤꯟꯕꯤ ꯅꯔꯁꯅꯣꯅꯦ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗꯕ ꯂꯣꯏꯅ ꯍꯦꯛ ꯊꯨꯒꯥꯏ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯝꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯃꯥꯒꯤ ꯈꯨꯆꯠ ꯂꯥꯛꯆꯠꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁ ꯊꯣꯛꯄꯤ ꯐꯦꯁꯟ ꯁꯣ ꯊꯣꯛꯄꯤꯗꯧꯅ ꯇꯧꯕꯕꯨ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯏꯆꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯕꯨ ꯃꯤꯁ ꯊꯣꯛꯐꯝꯗꯧꯅ ꯑꯁꯨꯝꯅ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯂꯩꯕꯥꯛꯂꯩ ꯋꯥꯔꯤ ꯁꯥꯟꯅꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯅꯥꯅꯣ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯅꯤꯡ ꯃꯃꯥꯡꯗꯣ ꯀꯣꯌꯦꯡ ꯌꯦꯡꯉꯝꯃꯤ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯒ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯏꯍꯥꯡ ꯍꯥꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯌꯥꯝ ꯍꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯗ ꯇꯥꯔꯛꯏ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯌꯥꯡꯒꯣꯏꯅꯤ ꯍꯥꯏ ꯂꯩꯕꯥꯛꯂꯩ ꯃꯍꯧꯁꯥ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯤꯗꯤ ꯇꯝꯅꯒꯜꯂꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯁꯣꯏꯗꯅ ꯇꯝꯅꯕ ꯑꯣꯏꯔꯝꯅꯤ ꯅꯪꯅꯦ ꯆꯪꯉꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯪꯉꯝꯃꯨ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯔꯛꯀꯅꯨ ꯏꯆꯦꯅꯦ ꯑꯃꯨꯛꯇꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯇꯝꯅꯂꯥꯏ ꯁꯥꯔꯤꯁꯦ ꯂꯩꯋꯥ ꯇꯧꯔꯒ ꯇꯝꯅꯔꯛꯇꯅꯕ ꯈꯔ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯇꯥꯟꯊꯣꯛꯂꯨꯒꯦ ꯂꯩꯕꯥꯛꯂꯩꯅ ꯏꯆꯦ ꯑꯍꯤꯡꯁꯤꯗ ꯍꯣꯏ ꯃꯈꯣꯜꯁꯤꯡꯁꯤꯅ ꯇꯨꯝꯕꯕꯨꯗꯤ ꯀꯥꯏꯅꯤ ꯍꯥꯏꯕꯕꯨ ꯌꯥꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯨ ꯏꯆꯦ ꯑꯩ ꯏꯊꯟꯇ ꯃꯈꯣꯏ ꯑꯅꯤ ꯁꯪꯗꯨꯅ ꯂꯩꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏꯅꯦ ꯏꯆꯦꯅꯦ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯔꯣꯏꯒꯦ ꯇꯧꯕꯇꯕꯨ ꯇꯥꯟꯗꯕꯗꯤ ꯌꯥꯔꯣꯏ ꯃꯁꯦ ꯏꯆꯦꯅꯦ ꯀꯨꯏꯔꯛꯂꯣꯏ ꯅꯪ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯡꯒꯣꯏ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯣꯝꯗ ꯃꯍꯥꯛ ꯃꯁꯥꯗꯤ ꯂꯥꯏ ꯑꯃ ꯌꯥꯎꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕ ꯉꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯝꯅꯕꯕꯨ ꯀꯌꯥꯝ ꯑꯔꯨꯕ ꯊꯕꯛꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯕ꯭ꯌꯥꯔꯤꯡ ꯃꯈꯣꯜꯗꯣ ꯍꯧꯅ ꯇꯥꯏ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯊꯧꯅꯥꯕꯨꯗꯤ ꯂꯩꯔꯤꯕ ꯈꯔ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯂꯩꯋꯥꯕꯨꯗꯤ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯃꯌꯥꯝꯗꯣ ꯄꯣꯔꯣꯛ ꯁꯣꯟꯕꯗꯧꯅ ꯃꯥꯅ ꯑꯗꯨꯝꯅ ꯁꯣꯟꯕꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯗ꯭ꯔꯦ ꯌꯥꯡꯒꯣꯏꯅ ꯇꯁ ꯀꯝꯗꯧꯏ ꯑꯩꯅ ꯇꯧꯕꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯥ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯃꯈꯣꯏꯅ ꯂꯩꯕ ꯀꯦꯕꯤꯟ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯜꯂꯛꯏ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯇꯨꯡꯂꯣꯝꯗꯒꯤ ꯉꯁꯥꯏ ꯃꯥꯅ ꯇꯥꯈꯤꯕ
खुनिंग वांगबी तोंगदुना चटपगी कोक कोक लाउबा मखोलदो ताबा हौरकले मी अमना मागी मतुंगदा लापतंगना इनरकबगी मौंगदे तौरिबा मौंग अदो यांगोय कना लाके हाइदुना तुंग ओंथोक्तुना येंगलकपा लाइदबी ममाई पानबी नर्स नुपी अमा खुत्ता सिरिन अचौबा अमा पाइ लेप्तुना लेरम्मी मदुबुदा यांगोयना सप्त्र अमगा लोइनना लाउरे मीगा लाइगा तिन्नबा यादे मीना मिरमलेंदा लाइना लाइरमलेंदा असी हायरगा मखा ताबदा माना खंगजे हैजबा लैवा मयाम अमा नुपीदु चटकिनबा सोले अदुबु माना सोलिबा लैवा मयामदु तारा नर्स नुपी अमगी सकलोंदा लांगलिबी नुपीदुदि इसी सिकै नोकले मवा लौबीदे हाइबगी मौंग यांगोय नुपीदुगी खुनोक चानोक्तुदा याम हैनदबा फावे ताहैबा ngamdraduna manakongdo kanna mensille asumna mensillinge toli ma kadomdagino satlauna magi manaktamna paisillaklaga yangoy akanba saudaba sawmama toli matakta thoklauna hipal mahak manado menaba honaring masado karimta sigi babo heudra asumna mongonda landarakani hojikti toli matakta mokhong mukut changna tingthoga hogutpa sungamda lengotpa sungamdana hiptuna le sor sor laktun il nurse nupidugi makut namaduna trolley do mi ta naba koilaw law yangwa adu tawgi tangambi bulli ligi thawaina magi khonjel samankra athing beng sida magi khonjel ta naba kana su leramde sor sor laktuna trolley matakta yaibla madi amamba akibana fikthanba taibang palamada puduna chatle hospital duda singamdana sikiba accident tagi purakla lamakha natraga hospital yorpada doctor na khut thajingida sikiba thawai kyana angoba visual se kap lauduna athing weng duda koi pai pai duna leibado ui magi minta hanjin hanjin lauri adu mana lauri bado arimbani kana su tabina balaite toli duju sum induna lakpna amambaka amot akaiten pikthanba sizinnadraba potlamna paiduna marul laina leiba ka amadani yangoibu akiba phanglabi nurse tuna pusilaiba ka dugi manungda amamba blab ayadaba fen khara su leiri mirang mahumtana yengluba maike khudingda ka dugi leiting yangoi lauge sungamdana yam wana ona thoina khang magi thongna pumba mayeng tabadongna maisingdo tandangu kuphet ka phet nganba maingal phudore yadraba fen amanbado uru uru ungba horagle matamduda ka dugi manungda apum masagi mana maiki mari de santore nurse nupidu fossil laba laidabi mamai panbado ubada hena kiba phawre nupiduna nangna tawbuna nangna phangba aina tawbuna aina phangba nangna tawjakhiba mahegi phalni ngasi nangna loktoise lanjadraba miyoi kayagi punsida nattana liglagi punsibasu lungmaida hapa laidabigum nangna mantik nakhiba magi punsibu sen kharaki dama ngau phaiduna nan kiba madugi mahini phangjaro asi hairaga nupidu maya launa kathore mane kathorakpada yam khraba masing thingamdraba kharami mayam ama paithore masa pumba hiptuna lebe yangoi khongdagi na ton phawba kharami mayam duna yomsin bahukre sor hon phang khangde yangoi matam sida magi lewa tima pumba mayai chamki machinna thongna haidi haining bani adubu kharami mayam duna omsillapada ma wangang ba thokidra punging dadi laure ay amukhanda tawraro lanjare migi punsida chayna nabasinba mang tak nabagi thaba tawbu khudima ngasi haibu numitsidagi ay leplage ay gi tawjumal mai ay isana phangdana kanana su phangoi haiba khakne thengera ngangera laigi wayal ama lei haiba ay kaukthuklude ay ta singna lanjer ay bongstati kanbi awa phamda ta hanbigan asi hairaga kable kharmi singdu lakcharakpada mak sor honba paw pasilagle magi puningda lolibu moroldo tarame irai lain akibagi saklonda langribi butliline fare
Nang nasana nasagi puba thangba ngamdraba naral mayamdo nasana yarjarabani ngakpirage handamukti masigi makha tabada fattabagi michangda leptuna achumbagi mayokta lepaklabadi mikup aduda nangi awabagi sayo oirabani khonjel wangna saptramaga loinana laurei nupiduna adumna laurakpaga nupidu mangi mane mangkhibaga yanggoi masado lengbo otpa ngame magi masado yumsilamba kharami mayamdusu loina mangkhre hujikti yanggoi kapagle mapauki mai phangli khanduna amuk hana ai amotpa thabuk tawraru ngasidagi yanggoi amaibi aise min haiba fattaba thabukta oya khararu asi yarga troli mathakta lairambadagi hagulaglaga masado wabaga sekau sekau मान लेरिबा कादुदगी थोरकलगा केबिल लेबा दोमदा लाए सोमदना कमदौरी अमाइबा मंगलेम अहिंग ममै ओरलबा मतमदा लिगला युमदुदगी तानथोकिना बाहाइदुना मागी खुंबु अनि तोंबा मदि दोजो गलोइनना लाइ खोरमले ngasiगी अहिंग सिदगी माइ पाकपगी मैरी जुबा हौरने निमित खरनिगी मनुंगदा लिगला हानगी मफमदा हंजिलंदुना सोरक ताना बाइदुना लाइकन खोरमले बुटलिली हॉस्पिटल तमना लाई सारमबदे लिगला के हक्सांग संगसिन गायदुना तौबा मखोय हुमना लिगला बु युमदुदे तानथोकिनबा लाई खोरमलिबदो मसादा फाव हौरले बुटलिली ओ फत्तब नंगसे हिदाक लैतेको मीना फररोय हाइदुना अमुक्तबु खनख्रबदि करी हाइरुनी फै फै लैरमु खंगनि नखोय हुमगी नाक्ता लागे असि आयगा बुटलिली मखोयमना लाइ खुरमलगा लैरिबा मफमदु ताना यौसिलगले अहुमदो वारी सानरे ओजा लिगला हाइबा नुपि मचासे हानदी समु मखोंदा तारमने हौजिंगना सुरेश हाइरिबा इसे दनबतीगी मया नुपासिगी युमदा चंगसिलगा लैखिबगी वातने अदुना तंगाइ फदना थबकसे हौबिरो तोंबा वागनु नंग ओजा लैरिङैदा वाफम थोक्ते नखोइना को लिन्ना मखुन चंगलमदाइदा सुमथोकपगुम नुपी मचादो मागी हानगी फिबमदुदा हंजिनजख्रगा बाजार ताजख्रनि कैदौरगे मदुदा माइ पाकलदी इसेदनपतिगी मपालदगी अखोइ हुम हौबा यारबने इचा नुपा तोंबगी गाड़ी मचा अमता लैयु हाइबने हंतक मतांगसिदा लैहौदबा याद्रे ओजा लैहौसी करिगिदि लैरोय अइनने मिच्चे उसिन्दुना लाइ खुरंबा हौबा नखोयनीने सुमसित अमममसे पाइरगा दोजो तोंबा नखोयनीन हाइजबा मोंगदा जगोय खरा सारौ तौबतबु जगोयदु साबा मतमदा अइना मित पांथोकत्रि फावबदि जगोय सावको जगोय यावद्रगदि सोंदुय लैवासे मपुंग फादि होय ओजा अखोयसु सुमसित पाइरगा जगोय सानबा रेडी द लैजे ओजा ओजासु मिट उसिनबिरो ओजा मांगलेबा ममित उसिनख्रे खोंग्राय चंदुना मागी सोनफम तोपा लैवा मयामदो सोनगदोगी तंजा सिदा मुकमदौरी मागी मनाय चानबनी तोंबो मदि दोजो हाइना किबगी तुंगिना जगोय साबा हौरे खुत्ता सुमसित अममम पाइदुना लिगला ngawnabani haiduna laijabi thaduna masinda soliba laiwaduna sujaka bu pokpadungna poi asumna thawai tana ligla ngawnabani haiduna leiwa solapa manglembagi leiwado sirantuna onna tainena mari makung samnada wahi ngakta jimbandaki kangle magi thokpani hairak liba mayamdo khangudana manglembana magi nupi chandra sakido lambida kucha chatpadawna mamita ure mabu lairun chona chona taibung palamada puduna chatle magi nupi tare subani chandra saki magi taloi tuin tamba mayam maraktudagi magi pukningna hena khojajaba ma khaktani khamram ningon chandra saki lambi lamjawda ngauduna chatpadawna ui angang mayamna mabu uraga laknari Chandra Saki angaubi lukhak sabi angaubi atatu khunbi angaubi
Nangi nupa manglemana semjinba hemanbadagi ngaubani angaubi ata tu kunbi angaubi Chandrasakina semjinde kaisu mana luda tawi khangbra angang amana adudi noy ani punna ngauminnarodana aduna pakchani noy karemna janu aingonda noy lai thajilura ha ngamoiga khanganu ko Chandrasaki asi harga kochin chenduna khangle angang mayam amana magi tungduda koitan tanari laknaboi nungaiba lekai da tanarambade khangba ngamdaduna mapi maro imot mot Chandrasaki potjo mamaga bazar karakle ma bazar taba horle samu makhongduda phamladana machinda magi thokpa mayam ama ngangle mi amaga wari sanabadaw mathanda machinda murum sole tawriba singse mamit usinduna lai khurumduna leiba manglemba gi mitta hawbudagi loiba fawba oi manglemba magi nupina ngauri phai samu makhongda leibado ubudagidi solamba lairondo chap lepkhre masa pumba wamanbadagi wangangba thokidre mahak usilamba mamito pangthore hek panglakpada sumjit amamam paiduna tan men yauduna jagoi saba dojo madi tombasu chap lepe anido hosil laga hange manglembada kaidoriyo cha lairon chunba loirabo manglembada khume loidri ngasaidagi solibani haiduna soliba lairon sisu seran turan sonbadongna tawre aidi tomana karino ne hairisibu oja khangdre isu kamaina seran turan son khibano asumna makoi masi wari sanaringe makoine lai khuremba pangtokliba yumdugi akoibiduda mi khara yena khaduda sentok sinjin tawbugi makhol tare mi khangandana tomna mi leina daba yum amada labuk maya lai khurembagi thoromse pangbane makhol si tabada wakhal jajat khal mine khangkhruba jala kana changlubano tariba makhol si ka hairugade makhoyum natraga mari amadi changsilakpa male tombana haibe dojo de ingit tawe kana lai change haibado lo ning thokso haibagi mong ingit khangba dojo phamlambadagi kana change haiduna yumduge koibada yengluge haiduna amanba mi leina daba yumduge mapalda thorakpa kana lege haiduna yenglakpa hainuk jo mokhong amada nupa ho lepaga lebidongna tawbudo ure dojona kana no aduda tumin tasinduna lepaga leridubu ha asi harga dojo hainuk jo mokhongdu tamna manak adwaiduda taba chayima khulaga yam thongna phabagi mongda nupa homdo phuraga habagi matagu changsilakpa asumna changsilakpa mana manak yoksilakpadadi nupa homdudi mangaksamda thawri thuraga tharak yanduna leibado uragle madubuda ma maya kare dojo saptra magaloina laure mana laubugi mukholdo tabada kaidobu yorabno haiduna pakhatuna tomba madi mangleba mapalda chenthore tombana kaidorge dojo nangna tinggan tatkhe lauriduna dojo wangang thokte masado chingkhai bidongna khairi makhut khusaduna hainuk jomduda kainom leire haibagi matago makhutuna thilli tomana karisu leitabasida nangna khut thillidubu karino dojo nang kaidore haibano dojona thawri yanba nupa hum tomana hey nang asi kayam pairurage dojo tombagi wai singduda sauningba pawe mamito lautok tu naire aina hairisa phagi farangi tapta aibu yuthokpagasu tahaladana tomana yare bungo khangjare thaga thai thaktragana thakte ko haiba yabadubu dojo madi toma awai khum tongnare thakte haibane lai khuramni haraga kaidaubugi aina siran turan tongduino khangida aisu nangi lichat khangbi yani ko loi khangaba aina haise thajo masigi yumin kholse mawong amani ko
ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯍꯩꯅꯧ ꯆꯣꯡ ꯃꯈꯣꯡꯗꯨꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯂꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯁꯛꯎꯗꯕ ꯁꯥꯐꯨ ꯑꯃꯗꯤ ꯁꯥꯍꯨꯝ ꯃꯤ ꯈꯔ ꯂꯩꯕꯗꯧꯅ ꯍꯟꯗꯛꯇꯤ ꯇꯣꯝꯕ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯅꯥ ꯄꯨꯡꯂꯕꯨ ꯄꯥꯜꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯅꯥꯄꯨ ꯃꯆꯨ ꯆꯪꯂꯛꯄ ꯋꯥꯎꯊꯣꯔꯛꯂꯕ ꯃꯆꯨꯅ ꯎꯅꯥꯒꯤ ꯃꯆꯨ ꯁꯪꯂꯛꯄ ꯎꯅꯥꯅ ꯀꯦꯟꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧ ꯌꯣꯝꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯁꯥ ꯑꯃꯗ ꯃꯤ ꯈꯔ ꯍꯦꯛ ꯐꯝꯂꯒ ꯂꯩꯕꯗꯧꯅꯁꯨ ꯍꯦꯛꯇ ꯇꯧꯕ ꯃꯥꯜꯂꯦ꯫ ꯇꯣꯝꯕ ꯃꯃꯤꯠꯇꯨꯅ ꯎꯊꯛ ꯑꯃꯗꯤ ꯎꯁꯥꯁꯤꯡꯗꯨꯗ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ꯫ ꯗꯣꯖꯣꯁꯨ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯅꯤꯗꯣ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯐꯥꯎꯔꯤꯕ ꯇꯧꯔꯤꯕꯁꯤꯡꯗꯣ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯠꯂꯦ꯫ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯡꯂꯦꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯗꯣꯖꯣꯅ "ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯣꯖꯥꯗꯨꯗꯤ? ꯍꯧꯖꯤꯛꯇ ꯃꯁꯤ ꯂꯦꯡꯗꯅ ꯐꯝꯂꯝꯂꯒ?" ꯇꯣꯝꯕꯅ ꯍꯥꯏꯔꯦ꯫ "ꯍꯣꯏꯅꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯌꯨ, ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯍꯥꯏꯔꯝꯂꯒ." ꯗꯣꯖꯣꯅ ꯑꯃꯨꯛ "ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨꯕꯣ? ꯃꯁꯤ ꯊꯥꯅ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯦ. ꯑꯝꯇ ꯀꯧꯔꯒ ꯌꯦꯡꯁꯤꯔꯥ?" ꯇꯣꯝꯕꯁꯨ ꯍꯥꯏꯔꯦ꯫ "ꯍꯣꯏ, ꯀꯧꯔꯕꯨꯗꯤ ꯌꯦꯡꯁꯤ. ꯑꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯀꯧꯔꯣꯏꯁꯤ. ꯌꯥꯝ ꯀꯟꯅ ꯀꯧꯔꯒ ꯃꯤ ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯗꯣꯏꯅꯤ ꯇꯧꯗꯣꯏꯁꯦ. ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ." ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯡꯂꯦꯝꯕꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯌꯨꯝꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯡꯂꯦꯝꯕ꯫ ꯑꯍꯤꯡ ꯆꯕꯨꯛ ꯍꯦꯜꯂꯛꯂꯕ ꯊꯋꯥꯏꯗꯨꯋꯥꯏ ꯑꯅꯤꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯄꯥꯜ ꯊꯣꯛꯄ ꯆꯠꯂꯝꯒꯗ꯭ꯔꯥ? ꯈꯟꯅ ꯑꯅꯤꯗꯣ ꯋꯥꯈꯜꯗ ꯈꯜꯂꯤ ꯇꯞꯅ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯧꯕ ꯂꯪꯕ ꯇꯥꯗ꯭ꯔꯕꯗꯨꯗ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯑꯅꯤꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ꯫ ꯐꯪꯗ꯭ꯔꯕꯗꯨꯗꯗꯤ ꯇꯞꯅ ꯃꯆꯤꯟꯁꯤꯡꯗꯨꯗ "ꯑꯣꯖꯥ, ꯑꯣꯖꯥ, ꯑꯣꯖꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯥꯡꯂꯦꯝꯕꯅ "ꯑꯩ ꯁꯤꯗ ꯂꯩꯌꯦ. ꯅꯈꯣꯏ ꯑꯅꯤꯅ ꯑꯩ ꯊꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯌꯥꯏ ꯏꯊꯪ ꯊꯪꯕ ꯀꯥꯁꯤꯗꯅꯤ ꯑꯩꯅ ꯂꯦꯡꯗꯅ ꯂꯩꯔꯤꯕ. ꯆꯪꯒꯦꯁꯨ ꯆꯪꯁꯤꯜꯂꯛꯑꯣ. ꯂꯥꯛꯑꯣ, ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯇꯨꯃꯤꯟ ꯆꯪꯂꯒ ꯐꯝꯃꯨ ꯂꯥꯎ." ꯑꯅꯤꯗꯣ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯑꯣꯖꯥ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯏ ꯊꯪꯕ ꯀꯥꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯀꯣꯠ ꯑꯃꯟꯕ ꯑꯃ ꯂꯩꯔꯝꯃꯦ꯫ ꯀꯅꯥꯁꯨ ꯑꯃꯟꯕ ꯀꯥꯗꯨꯗ ꯂꯩꯕ ꯎꯗꯦ꯫ ꯃꯈꯣꯏ ꯃꯁꯥꯗꯣ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯣꯏꯅꯕꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨꯅ ꯀꯥꯞꯄꯗ ꯑꯃꯟꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯧ ꯍꯥꯞꯅꯕ ꯀꯣꯠ ꯑꯆꯧꯕꯗꯨꯒ ꯃꯤꯔꯥꯡ ꯃꯑꯣꯡ ꯃꯌꯥꯝꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯇꯩ ꯊꯣꯏꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦ꯫ ꯑꯅꯤꯗꯣ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯪꯈꯠꯈ꯭ꯔꯦ꯫ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅ? ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯡꯂꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯎ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯀꯧꯔꯤꯕ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯅꯤꯗꯣ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯅꯣ ꯃꯈꯣꯏꯕꯨ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯎ ꯍꯥꯏꯔꯤꯕ? ꯑꯁꯨꯝꯅꯅꯤꯗꯣ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯅ ꯃꯁꯥꯁꯤꯡꯗꯣ ꯈꯟꯖꯥꯟꯅꯅ ꯂꯩꯔꯤꯉꯩ ꯇꯣꯝꯕꯅ "ꯃꯑꯣꯡ ꯑꯃꯅꯤ, ꯆꯠꯍꯧꯔꯁꯤꯀꯣ, ꯂꯥꯛꯑꯣ." ꯗꯣꯖꯣꯁꯨ ꯈꯨꯝꯃꯦ꯫ "ꯍꯣꯏ, ꯑꯩꯁꯨ ꯈꯜꯂꯤꯅꯤ, ꯃꯑꯣꯡ ꯑꯃꯅꯤ, ꯊꯣꯛꯍꯧꯕꯅ ꯐꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯄ꯭ꯔꯞ ꯊꯛꯀꯠꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯑꯃꯟꯕ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯩꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯈꯣꯡ ꯊꯥꯡꯇꯣꯔꯛꯂꯒ ꯑꯅꯤꯗꯣ ꯃꯆꯤꯟ ꯎꯝꯁꯤꯟꯕꯁꯨ ꯉꯝꯗ, ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇ ꯃꯥꯡꯒꯣꯟ ꯃꯆꯤ ꯑꯃꯗ ꯂꯦꯞꯄꯒ ꯂꯩ꯫ ꯍꯧꯅꯗꯨꯅ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯃꯉꯥꯜꯗꯣ ꯀꯥꯞꯄꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ, ꯑꯁꯤꯕꯒꯤ ꯊꯥꯡꯇꯣꯔꯛꯄ ꯐꯤ ꯑꯉꯧꯕꯗꯨꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯕꯗꯨꯅ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯣ ꯈꯟꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ꯫ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯜꯂꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯉꯧꯕꯗꯣ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯈꯤ꯫
ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯡꯂꯦꯝꯕꯒꯤ ꯃꯁꯥꯅꯤ ꯁꯣꯝꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯀꯝꯗꯧꯅ ꯃꯍꯥꯛ ꯁꯤꯔꯕꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯅ ꯁꯤꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯁꯟꯕꯤ ꯀꯥꯏꯅꯔꯕ ꯁꯅꯥꯎꯒ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯗꯨꯅ ꯑꯣꯖꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯧꯅ ꯀꯧꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯃꯤꯡꯗꯣ ꯄꯜꯂꯒ ꯀꯞꯄꯛꯂꯦ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯑꯣꯖꯥ ꯁꯦ ꯍꯧꯒꯠꯂꯣ ꯑꯣꯖꯥ ꯑꯣꯖꯥ ꯑꯃꯨꯛꯇꯗꯤ ꯍꯧꯒꯠꯂꯣ ꯑꯣꯖꯥ ꯀꯞꯂꯦ ꯑꯅꯤꯗꯣ ꯑꯣꯖꯥ ꯑꯣꯖꯥ ꯀꯧꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯣꯟꯗꯨꯅ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯀꯞꯂꯤꯉꯩ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯅ ꯉꯥꯛꯇ ꯖꯔ ꯖꯔ ꯎꯟꯁꯥꯁꯤꯡꯗꯣ ꯈꯨꯏꯖꯤꯟꯈ꯭ꯔꯒ ꯑꯣꯟꯊꯣꯔꯛꯑꯦ ꯑꯅꯤꯗꯣ ꯀꯞꯂꯝꯕꯗꯒꯤ ꯄꯥꯈꯠꯄꯣꯏ ꯊꯛꯀꯠꯄꯣꯏ ꯌꯥꯝ ꯄꯥꯈꯠꯂꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯣꯜꯂꯝꯕꯗꯒꯤ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯑꯦ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯍꯥꯏꯕꯗꯣ ꯍꯦꯃꯟꯈꯤꯕꯅ ꯋꯥꯍꯩ ꯑꯃꯇ ꯆꯤꯝꯕꯥꯟ ꯀꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯉꯛꯉꯛꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡꯗꯨꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯏ ꯁꯔꯨ ꯄꯣꯂꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯃꯅ ꯁꯤꯇ ꯁꯤꯇ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯅꯣꯛꯄꯗꯧꯅ ꯁꯤꯇ ꯁꯤꯇ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯈꯨꯅꯣꯛꯇꯨꯅ ꯑꯅꯤꯗꯨꯗꯤ ꯃꯤꯍꯨꯜꯗꯣ ꯈꯝ ꯊꯦꯡꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯕꯗꯧꯅ ꯐꯥꯎꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯡꯂꯦꯝꯕꯗꯨ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯂꯩꯃꯥꯡ ꯈꯔꯒꯤ ꯄꯣꯠꯆꯪ ꯈꯔ ꯊꯥꯗꯣꯛꯄ ꯂꯣꯏꯔꯒ ꯆꯪꯂꯛꯄ ꯃꯇꯥꯡꯅꯤ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯍꯩꯅꯧꯖꯣ ꯃꯈꯣꯡꯗ ꯆꯠꯈ꯭ꯔꯤꯉꯩ ꯃꯥꯒꯤ ꯂꯩꯋꯥ ꯑꯃꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯕ ꯁꯨꯝꯆꯤꯠꯇꯨꯁꯨ ꯄꯨꯊꯣꯛꯂꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯑꯍꯤꯡꯗꯨꯗ ꯃꯩ ꯊꯥꯗꯣꯛꯂꯨꯕꯅꯤ ꯁꯨꯝꯆꯤꯠ ꯑꯅꯤꯗꯨꯅ ꯃꯩ ꯆꯥꯛꯄ ꯂꯣꯏꯕ ꯉꯥꯏꯕ ꯂꯩꯃꯥꯡ ꯈꯔꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯊꯣꯛꯂꯤꯉꯩꯗ ꯁꯣꯝꯗ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯏꯁꯤꯁꯤꯒꯩ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯥꯡꯂꯦꯝꯕ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛ ꯂꯩꯔꯤ ꯃꯥꯒꯤ ꯃꯆꯥ ꯁꯦꯕꯣꯛ ꯑꯅꯤꯗꯣ ꯀꯤꯍꯟꯕ ꯌꯥꯗꯦ ꯃꯥꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡꯂꯦꯝꯕ ꯃꯥꯒꯤ ꯈꯪꯖꯕ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯃꯥꯡꯂꯦꯝꯕꯅ ꯍꯥꯏ ꯍꯥꯏ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯪ ꯀꯅꯥꯅꯣ ꯅꯪꯒꯤ ꯃꯐꯝ ꯑꯍꯤꯡꯕ ꯃꯔꯛꯇ ꯂꯩꯇꯦ ꯗꯣꯖꯣꯅ ꯑꯣꯖꯥ ꯑꯣꯖꯥ ꯅꯪ ꯍꯤꯡꯉꯤꯕꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯨꯔꯦ ꯃꯁꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯅ ꯁꯥꯟꯅꯕ ꯉꯥꯛꯅꯤ ꯑꯩꯈꯣꯏꯗ ꯈꯜꯍꯟꯕ ꯋꯥꯈꯜ ꯉꯥꯛꯅꯤ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯄꯤꯌꯨ ꯃꯥꯡꯂꯦꯝꯕꯅ ꯑꯩꯁꯨ ꯈꯪꯉꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯃꯤꯇ꯭ꯔꯪ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯣꯖꯥ ꯑꯣꯖꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯗ꯭ꯔꯦ ꯑꯩ ꯂꯩꯔꯤꯉꯩ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯑꯩ ꯇꯧꯒꯦ ꯇꯥꯜꯂꯒꯦ ꯃꯁꯤꯒꯤ ꯃꯤꯔꯥꯜ ꯂꯝꯕꯥꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏ ꯃꯆꯤꯟꯗ ꯂꯩꯋꯥꯗꯨ ꯁꯣꯜꯂꯒ ꯁꯔꯨ ꯄꯣꯂꯥꯡ ꯇꯝꯅ ꯂꯪꯉꯛꯏ ꯑꯗꯨꯝꯅ ꯂꯪꯕꯗ ꯍꯧꯖꯤꯛꯇꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯁꯥꯎꯕꯒꯤ ꯁꯥꯐꯨ ꯑꯃ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯦ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟꯗ ꯍꯟꯖꯤꯜꯂꯛꯏ ꯃꯈꯨꯠ ꯅꯥꯝ ꯑꯃꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯧꯅ ꯖꯔ ꯖꯔ ꯁꯥꯡꯗꯣꯔꯛꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯃꯥꯏꯕ ꯃꯥꯡꯂꯦꯝꯒꯤ ꯃꯈꯨꯒꯤ ꯆꯔꯝꯗꯣ ꯇꯥꯞ ꯂꯥꯎꯅ ꯃꯦꯠꯂꯦ ꯈꯌꯥꯛꯅꯕ ꯈꯣꯟꯖꯦꯜꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ ꯄꯥꯡꯗꯕ ꯑꯌꯝꯕ ꯃꯤ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯂꯥꯟꯖꯗꯕꯤ ꯂꯤꯂꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯩꯗꯤ ꯉꯁꯤ ꯅꯈꯣꯏꯁꯨ ꯐꯪꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯅ ꯃꯥꯡꯂꯦꯝꯕꯕꯨ ꯍꯩꯅꯧꯖꯣꯝ ꯍꯧꯕ ꯃꯈꯣꯡꯗꯨ ꯇꯝꯅ ꯇꯥꯞ ꯂꯥꯎꯅ ꯂꯪꯉꯤ ꯃꯀꯣꯛꯇꯨ ꯎꯁꯥ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯇꯣꯝꯕ ꯑꯃꯗꯤ ꯗꯣꯖꯣꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯀ꯭ꯂꯥꯛꯇꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯍꯧꯏ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯗꯣꯖꯣ ꯑꯃꯗꯤ ꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯦ ꯑꯅꯤꯗꯣ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯏ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯋꯥꯈꯜꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯔꯥꯡꯅꯩ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯣ ꯁꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯣꯏꯗꯅ ꯁꯤꯔꯝꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯊꯋꯥꯏꯁꯨ
वाबन लोय अदुबु खंजब खक्तने मनाक तमना चेंसिलगा माबु लाइकटनब ngambagi थौना दुदि लेते बुट लिली की थवाइना नंगना तौबना नंगना फंगबा ताबा अइना तौबना अइना फंगबा ताबा मसीदी नियमने ngasi फावबा कायदना लाए मसीगी मैपता नखोइना करीगी लेपके होनरी मीगी थवंग थौसिंदा करीगी यादुना चटली नखोंग नखुत टेकपसु नते हुमांग तारगा सूरगा नुंगाइ धिंगबा याबदु करीगी नखोइना असंबा लंबी थीरी वादना करीगी नुंगाइ निंगली वादना नुंगाइबा पांबा मिंगोंदा लैवा यामना तौबा पांबा नखोइनी ngasi aina warakpa tare नखोइनी नुमित सुरे दोजोना आई लांजरे अमुक हन्ना तौजररोय तोमा स्वाइरे आइसुने आइसु लांजरे मतुंग मनाव मीगी मांग तांगनबा सिल्लरोय बुट लिलीना ललोन मिने सकपा वासक तुम माले नखोइनी की मौंगसे दोजो मदी तोमा अमुकते चप मानना आइखोइ लांजरे करिगुम मतुंगदा आइखोइना सिगुम फतब थबक तौके खल्लबदि आइखोइबु पिनिंग चराक पीबदा आइखोइ इसाने याना हराउन लौजेगे हंतकी मतंग सिदंगदि येंबिरमु बुटलिलिगी थवाइ मिरेलना नराल सिंगदुगी हाइरुरदि हिंग हिंगना लेबाक मनुंग द फुमजिलंबा याबने अदुबु हंतकी मतंग सिमदि येंबिरगे नखोइनी हंतकना रोइबने करिगुंबा हंतक मुका धनपति ममा मचाना हेक हाइब इल्लबा नखोइनी लाइरमलेन यौरे हाइबसिमदि खंगजरो असी हायरगा बुटलिली स्वाइलाउना मांगी अनिदो बुटलिली थवाइना हेक मांगखिबगा ने हेकता पाखलदुना मु हैनौजो मखोंदा वाखल तादन लेबा मखोइगी ओजा मांगलिंबगी मनाक्ता तमना माबु लाइकटननबा चेंसिल मखोइनी चंगदुना माबु लाइकटनरमे बुटलिली थवाइना अहांग मलंगदा कोइपाइ पाइरे बुटलिलीना मखोइसे तुमिनदि लेख्रनि लेबसु ओइसनु अदुबु अइना खंजबा मदि ले धनपति हारिबा तौंगम नुपीसिदि कैदौनुंगदा हनबा लेरोय फत्तबना मसिन ओइदुना लेरबनि मादि कैदौनुंगदा हल्लोय माबु चंगसिलगा अइसु खुद हेक्ता थाबदि थाखिरोय मतम खरा येंखि मागी मोलबा पुकचेलबु चाजुम अमा पाइरगा सुमथोखे अइसु मिकुप नावमसिंगना लिग्लागी ngaklo ओइदुना लेगनि लिग्लादि लिग्लादौना मांगबा ताकपा यादे बुटलिली अहिंग पुंजा हेलक्लबा नोंगानगदबा पुंजाना कुइरक्त्रबा मतमदा लिग्लागी ताइबुंग हक्चांगदा संख्रे सजिक मसोंग कांगलपा थबा ममै नाइरक्लदुना नोंपोक थांगबा दियादा कोरोंग मसिक मंगान येलक्ले दिल्ली यूनिवर्सिटी मेन हॉस्टल दने मागी कादा लाइरिक पारी सुरेश मागी फोन दुखिंगे हेलो फोन दु ता पाइखलगा सुरेश अमदि अमर वारी सनारमे गुड मॉर्निंग बाय गुड मॉर्निंग सक फजबा कईनो नोंगानबगा मसक फजेना पोंगमी नत्रो चलमदायदा मीने पुथांगमदबी सुलोचनादा सोमददी अइदि फजरे लान सारेने नंगदी तिला हिदा कापसलमलगा चली बोरे थमोय लेनादा तिन चादुना मीगी नुक्सिबा मांग ताहलबनिना अइंगोंदा कंप्लेन लायबा हुजिक्ते करिगे अमदी कनागी कंप्लेन आइसे अइ वाखल ताब ngamdre तारोय नंगदी कायदगी तारने कोसी कोल नुबा बाय डायरेक्ट अदुम हाइरो सुलोचना दु नंग चलमदायदा बाय पिरमे नाइंगोंदा इलिजाबेदा कंप्लेन लाइने अस अंगांग मसागी टाइपता मीगी थमोइदो नुंदंग थोमदलमलबनिना अइंगोंदा वाकलेदना मोइसुए मंद्रो पाहो मला इदु नंगोंदा नुंसीबाय सिदी इकाई की वांग मलाल हाइदु नंग खंगदे अइना मंगोंदगी लापथोकनिंदुना लापथोकलगे हारंबदु कयाम कायरगे थोइना कायदबर खलेइदी अइसु सिगी मतंग सिददी यावनिंगदबने
ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯋꯥꯔꯅꯤꯡ ꯇꯧꯁꯤꯜꯂꯝꯃꯤ ꯏꯂꯤꯖꯥꯕꯦꯠꯅ ꯅꯣꯏ ꯑꯅꯤ ꯄꯦꯆꯞ ꯇꯧꯍꯜꯂꯣ ꯍꯥꯏꯗꯨꯅꯤ ꯀꯔꯤ ꯕꯦꯁꯤꯁꯇꯅꯣ ꯏꯕꯥꯅꯤꯅ ꯄꯦꯆꯞ ꯇꯧꯗꯣꯏꯁꯤꯕꯣ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯉꯦꯗꯅ ꯆꯥꯟꯁ ꯑꯃ ꯄꯤꯅꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯔꯝꯃꯤꯗꯣ ꯑꯩ ꯃꯥꯒ ꯍꯟꯖꯤꯟꯅꯒꯦ ꯈꯟꯗ꯭ꯔꯦꯗ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯕꯅ ꯐꯔꯦ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯆꯟꯅꯩꯅꯕ ꯃꯑꯣꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯉꯣꯟꯗ ꯐꯥꯎ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏ ꯑꯩ ꯃꯥꯒ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯚꯥꯏ ꯅꯪꯁꯨ ꯈꯔ ꯍꯥꯏꯕꯤꯈꯣ ꯅꯪ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯇꯨꯡ ꯀꯣꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯤꯁꯛꯇꯨꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯁ ꯂꯨꯗꯣꯔꯤ ꯑꯑꯣꯏꯕ ꯅꯨꯡ ꯑꯇꯦꯛꯄ ꯁꯝꯖꯤꯟꯕ ꯌꯥꯗꯕꯗꯧꯅ ꯏꯂꯤꯖꯥꯕꯦꯠꯅ ꯃꯔꯣꯜ ꯑꯃ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜꯅꯤ ꯑꯃꯁꯨ ꯀꯥꯏꯍꯟꯅꯤꯡꯗꯦ ꯅꯪꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯍꯥꯏꯕ ꯋꯥꯏꯗꯣ ꯁꯤꯖꯤꯟꯅꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯥꯕ ꯌꯥꯝꯅ ꯋꯥꯏ ꯐꯔꯦ ꯚꯥꯏ ꯑꯗꯨꯗꯤ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯅꯪꯅ ꯁꯨꯂꯣꯆꯅꯥꯒ ꯂꯣꯏꯅꯕ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯐꯖꯅ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯑꯩ ꯏꯁꯥꯅ ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯒꯅꯤ ꯃꯁꯤꯗꯕꯨ ꯑꯩꯕꯨ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯚꯥꯏ ꯑꯩꯅ ꯊꯣꯛꯄ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯝꯃꯦ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ ꯁꯣꯝꯗꯅ ꯑꯌꯨꯛ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯏꯁꯧ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯕꯤꯇꯥ ꯃꯃꯥ ꯃꯆꯥꯕꯨ ꯎꯅꯕ ꯂꯥꯛꯑꯦ ꯌꯨꯝꯗꯣ ꯏꯍꯥꯡ ꯍꯥꯡꯂꯗꯅ ꯊꯪꯅꯕ ꯃꯤꯗ ꯍꯪꯂꯨꯕꯗ ꯃꯃꯥ ꯃꯆꯥꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯪꯂꯦ ꯇꯥ ꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯂꯣꯝꯗ ꯆꯠꯀꯦ ꯇꯧꯕꯒꯤ ꯒꯦꯠꯇꯒꯤ ꯁꯃꯥꯏ ꯂꯩꯔꯒ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯊꯣꯛꯂꯛꯄꯗ ꯂꯩꯕꯥꯛꯂꯩꯒ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯒ ꯊꯦꯡꯅꯔꯦ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯅꯣ ꯏꯆꯦ ꯂꯩꯕꯥꯛꯂꯩ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯕ꯭ꯔꯥ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯏ ꯆꯨꯝꯃꯦ ꯑꯆꯨꯝꯕ ꯄꯥꯎꯅꯤ ꯅꯪꯅ ꯇꯥꯔꯤꯗꯣ ꯀꯕꯣꯛꯂꯩ ꯃꯥꯏꯊꯣꯡꯗꯣ ꯂꯥꯡꯁꯤꯜꯂꯦ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡ ꯃꯉꯣꯟꯗ ꯋꯥꯔꯤ ꯇꯥꯔꯝꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤꯔꯝꯃꯦ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯀꯕꯣꯛꯂꯩꯅ ꯑꯩꯗꯤ ꯏꯆꯦ ꯁꯨꯕꯤꯇꯥꯗꯣ ꯄꯥꯏꯊꯠꯀꯦꯅ ꯂꯥꯛꯄꯅꯤ ꯃꯥꯗꯤ ꯈꯣꯡꯇꯦꯛꯄꯤ ꯑꯣꯏꯔꯦ ꯂꯩꯕꯥꯛꯂꯩꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯃꯉꯣꯟꯗ ꯃꯔꯥꯜ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏ ꯁꯨꯕꯤꯇꯥꯅ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯗꯛ ꯁꯨꯕꯤꯇꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝ ꯃꯍꯥꯛ ꯃꯁꯥꯗ ꯊꯦꯡꯅꯕ ꯌꯥꯡꯒꯣꯏ ꯃꯥꯏꯕꯤꯗ ꯊꯦꯡꯅꯕꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯦ ꯃꯈꯣꯏ ꯃꯁꯦꯜ ꯃꯁꯥꯗ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯅꯕꯗꯒꯤ ꯀꯅꯥꯅꯣꯃꯒꯤ ꯈꯨꯠ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯦ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯦ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯅ ꯑꯩꯗꯤ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩꯕꯨ ꯑꯣꯠꯂꯝꯂꯤꯕ ꯕꯨꯠꯇꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯃꯔꯛꯁꯤꯗ ꯌꯥꯎꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯔꯛꯁꯤꯗ ꯌꯥꯎꯔꯔꯣꯏ ꯂꯩꯕꯥꯛꯂꯩꯅ ꯑꯩꯁꯨꯅꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯔꯣꯏ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯨ ꯊꯣꯛꯄ ꯇꯧꯖꯍꯧꯔꯅꯤ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯄꯣꯠꯌꯣꯝ ꯌꯣꯝꯂꯒ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤꯅ ꯏꯆꯥ ꯏꯁꯨꯗ ꯁꯣꯏꯗꯅ ꯆꯨꯔꯨꯡꯉꯛꯀꯅꯤ ꯑꯩꯗ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯒꯤ ꯃꯍꯩꯁꯦ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ ꯂꯩꯕꯥꯛꯂꯩꯁꯨ ꯈꯨꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯑꯊꯦꯟꯕ ꯋꯥꯈꯜꯅ ꯄꯨꯟꯁꯤꯕꯨ ꯅꯣꯔꯛꯀꯤ ꯀꯣꯝꯗ ꯆꯣꯡꯊꯅꯕ ꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯧ ꯏꯪꯈꯣꯜ ꯈꯔꯁꯤꯒꯤꯗꯃꯛ ꯃꯤꯍꯧꯔꯒ ꯄꯣꯂꯣꯏ ꯐꯖꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯂꯩꯕꯥꯛꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯀꯕꯣꯛꯂꯩꯗꯤ ꯃꯅꯥꯅ ꯇꯥꯗꯦ ꯀꯤꯕꯨꯗꯤ ꯀꯤ ꯍꯥꯏꯕꯕꯨ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯤ ꯍꯥꯏꯕ ꯈꯜꯂꯤ ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯃꯒꯤ ꯄ꯭ꯔꯥꯏꯆꯤꯠ ꯇꯧꯕꯗꯨꯅ ꯉꯥꯡꯕ ꯁꯛꯄꯁꯤꯡꯁꯦ ꯇꯥꯔꯒ ꯉꯛꯄꯅꯕꯨꯗꯤ ꯈꯝ ꯊꯦꯡꯉꯤ ꯃꯍꯥꯛ ꯃꯁꯥꯗ ꯑꯅꯤꯗꯨꯅ ꯄꯦꯔꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥ ꯉꯥꯡꯂꯛꯄꯁꯦ ꯇꯁꯦꯡꯅ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯀꯕꯣꯛꯂꯩꯅ ꯂꯥꯟꯐꯝ ꯆꯪꯂꯒ ꯃꯥꯏꯊꯤꯕ ꯅꯪꯗꯣꯔꯦ ꯍꯥꯏꯗꯨꯅ ꯌꯦꯛꯅꯕꯒ ꯂꯝꯕꯥ ꯄꯥꯕ ꯀꯤꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯗꯨꯅ ꯂꯥꯟꯐꯝ ꯃꯌꯥꯏꯗꯒꯤ ꯆꯦꯟꯕ ꯍꯧꯅꯕ꯭ꯔꯣ ꯏꯆꯦꯅꯤ ꯑꯍꯜꯕꯨꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯋꯥꯈꯜ ꯌꯥꯎꯗꯕꯗꯧꯅ ꯇꯧꯏꯗ ꯌꯥꯡꯒꯣꯏꯅ ꯈꯨꯝꯃꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯁꯤꯡꯁꯦ ꯅꯪꯕꯨ ꯐꯥꯒꯤ ꯃꯥꯜꯂꯕꯣ ꯍꯤꯡꯕ ꯁꯤꯕꯒꯤ ꯂꯪꯗꯥꯏ ꯑꯃ ꯌꯧꯔꯕꯅꯤ
ꯑꯩꯈꯣꯏꯗꯤ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯂꯦ ꯊꯋꯥꯏ ꯃꯥꯡꯕ ꯄꯥꯝꯃꯤ ꯌꯥꯝ ꯃꯈꯧ ꯐꯣꯡꯅꯥꯏꯔꯦ ꯕꯨꯠꯅꯥꯎ ꯑꯃꯅ ꯅꯣꯏꯒꯤ ꯊꯧꯅꯥ ꯃꯌꯦꯡ ꯇꯥꯔꯕꯣ ꯕꯨꯠꯅ ꯃꯁꯨꯡ ꯐꯟꯒꯦꯅ ꯐꯜꯂꯕꯗ ꯀꯌꯥꯝ ꯐꯟꯗꯣꯏꯅꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯀꯣ ꯒꯟꯖꯥ ꯊꯛꯆꯤꯜꯂꯒ ꯉꯥꯡꯕ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯌꯥꯡꯒꯣꯏꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯦ ꯇꯣꯡꯒꯅꯨ ꯀꯕꯣꯛꯂꯩ ꯖꯨꯒꯣꯠ ꯀꯌꯥ ꯆꯥꯔꯣꯏ ꯀꯕꯣꯛꯂꯩ ꯅꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯍꯟꯗꯣꯛꯄ ꯉꯝꯂꯣꯏ ꯕꯨꯠ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦ ꯂꯩꯕꯥꯛ ꯂꯩꯁꯨ ꯏꯆꯦꯗꯤ ꯃꯁꯤꯗ ꯌꯥꯎꯔꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤ ꯍꯟꯈ꯭ꯔꯅꯤ ꯅꯪꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯍꯧꯔꯣ ꯀꯕꯣꯛꯂꯩꯅ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯌꯥꯝꯅ ꯂꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯐꯔꯦꯅꯦ ꯏꯆꯦ ꯍꯣꯏꯅ ꯌꯥꯎꯅꯤꯡꯗ꯭ꯔꯁꯨ ꯅꯅꯥꯎꯅ ꯐꯅꯕ ꯁꯤꯟꯖꯍꯧꯔꯒꯦ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯗꯨꯅ ꯑꯣꯟꯁꯤꯟꯅꯕꯁꯨ ꯇꯜꯂꯦ ꯌꯨꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯔꯤꯜ ꯇꯦꯡꯂꯕꯗ ꯑꯅꯤꯗꯨ ꯍꯟꯈ꯭ꯔꯦ ꯄꯣꯠꯌꯣꯝ ꯄꯨꯔꯒ ꯀꯕꯣꯛꯂꯩ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯆꯠꯇ꯭ꯔꯦ ꯀꯅꯥꯅꯣ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯔꯨꯒꯦ ꯈꯜꯂꯦ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯦ ꯃꯦꯖꯤꯛꯇꯨ ꯇꯣꯡꯅ ꯇꯣꯡꯅ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡꯗꯒꯤ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯕꯨꯠꯇꯣ ꯀꯅꯥꯅ ꯊꯥꯖꯤꯜꯂꯛꯄ ꯕꯨꯠꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯂꯩꯕꯥꯛ ꯂꯩꯃꯗꯤ ꯌꯥꯡꯒꯣꯏꯗꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯍꯥꯏꯗꯨꯅ ꯁꯨꯕꯤꯇꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯦꯝꯆꯥ ꯅꯦꯛꯑꯦ ꯃꯦꯝꯆꯥꯁꯨ ꯋꯥꯔꯤꯕꯨꯗꯤ ꯍꯥꯏꯐꯦꯠ ꯇꯥꯔꯕꯅꯤ ꯇꯝꯅꯕꯒꯤ ꯑꯗꯨꯕꯨ ꯃꯋꯥ ꯂꯧꯗꯦ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯝꯆꯥꯒꯤ ꯅꯨꯄꯥ ꯊꯦꯝꯕꯒꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯁꯪꯂꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯨꯕꯤꯇꯥꯒꯤ ꯃꯄꯥꯟ ꯃꯆꯨꯝ ꯈꯔ ꯆꯥꯕ ꯃꯤꯅꯤ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯃꯦꯝꯆꯥꯅ ꯍꯩ ꯃꯍꯤꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨꯗꯅ ꯁꯨꯕꯤꯇꯥꯅ ꯈꯨꯝꯃꯤ ꯆꯤꯜꯂꯩꯒꯥꯁꯦ ꯍꯨ ꯇꯔꯦꯠ ꯈꯥꯕꯗꯧꯅ ꯈꯥꯔꯤ ꯇꯧꯔꯤꯁꯦ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ ꯅꯁꯥꯗꯣ ꯁꯨꯛꯆꯤꯟꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ ꯑꯩꯅꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯏꯅꯦꯅ ꯑꯩꯕꯨ ꯐꯤꯕꯝꯁꯤꯗ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯆꯠꯈꯤꯕꯁꯦ ꯅꯪ ꯀꯔꯤꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯃꯦꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯨꯛꯆꯦꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯄꯗꯧꯅ ꯇꯧꯏ ꯃꯦꯝꯆꯥꯅ ꯃꯈꯥ ꯇꯥꯔꯦ ꯌꯥꯝ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯁꯦꯔꯧꯗ ꯂꯩ ꯃꯗꯨ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯇꯧꯔꯤꯗꯣ ꯐꯅꯕ ꯑꯩ ꯃꯥꯏꯊꯤꯕ ꯄꯥꯝꯗꯦ ꯐꯤꯕꯝꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯁꯨ ꯕꯨꯠ ꯑꯃꯒꯤ ꯃꯈꯨꯠꯇ ꯑꯍꯤꯡꯕ ꯃꯤ ꯑꯃꯅ ꯀꯝꯗꯧꯅ ꯃꯥꯏꯊꯤꯕ ꯅꯪꯒꯅꯤ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯣ ꯃꯦꯝꯆꯥꯅ ꯈꯨꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯃꯤ ꯇꯥꯈꯤꯅꯤ ꯇꯞꯅ ꯉꯥꯡꯉꯨ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯅꯦꯅꯥ ꯇꯥꯅ ꯉꯥꯡꯅꯒꯗꯕ ꯋꯥꯅꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯗꯤꯁꯆꯥꯔꯖ ꯇꯧꯒꯗꯕ ꯑꯗꯨꯒꯅꯦ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯔꯁꯤ ꯃꯦꯝꯆꯥꯒꯤ ꯍꯩꯁꯤꯡꯂꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯆꯔꯥꯡꯅꯔꯕ ꯁꯨꯕꯤꯇꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯙꯅꯄꯇꯤ ꯃꯥꯒꯤ ꯀꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯂꯦ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯒ ꯇꯣꯝꯕꯗ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯇꯣꯝꯕ ꯐꯣꯟꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯦ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯕꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯙꯅꯄꯇꯤꯅ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯐꯣꯟꯁꯤꯐꯥꯎ ꯍꯦꯛ ꯄꯥꯏꯈꯠꯂꯛꯇꯦꯕꯁꯦ ꯐꯣꯟꯗꯣ ꯃꯔꯤꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯦ ꯑꯔꯣꯏꯕꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯇꯣꯝꯕꯅ ꯍꯜꯂꯣ ꯏꯆꯦꯃ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯇꯥꯖꯍꯧꯗ꯭ꯔꯦ ꯙꯅꯄꯇꯤ ꯌꯥꯝ ꯁꯥꯎꯅ ꯐꯣꯟꯗꯣ ꯅꯅꯥꯛꯇ ꯈꯔ ꯈꯔ ꯊꯝꯕ ꯇꯝꯃꯨ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯑꯔꯨꯕ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯣꯏ ꯏꯆꯦꯃ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯅꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯕꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯨꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯉꯥꯎꯕꯤꯗꯨ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈꯤꯅꯤ ꯏꯆꯦꯃ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯤ ꯀꯩꯅꯣꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜꯗꯨꯗꯤ ꯀꯩꯅꯣꯝ ꯇꯧꯏꯗ ꯍꯥꯏꯔꯤꯗꯨꯒ ꯏꯆꯨ ꯆꯨꯁꯤꯟꯅꯗꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯋꯥꯗꯨꯅ ꯇꯧꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯣꯏꯅ ꯍꯧ ꯇꯧꯗꯨꯅ ꯑꯝꯇ ꯀꯟꯅ ꯍꯣꯠꯅꯧ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯇꯧꯃꯜꯂꯛꯇ꯭ꯔꯕꯗꯨꯗ
ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯇꯧꯔꯛꯄꯅꯤ꯫ ꯄꯥꯎꯁꯤ ꯇꯥꯔꯒ ꯈꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯁꯣꯝꯗꯗꯤ ꯅꯆꯟꯅꯨꯄꯤꯁꯦ ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯈꯔ ꯁꯠ ꯊꯨꯅ ꯊꯕꯛꯇꯣ ꯊꯨꯖꯤꯜꯂꯧꯀꯣ꯫ ꯍꯣꯏ ꯏꯆꯦꯝꯃ, ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯁꯤꯟꯒꯦ꯫ ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯗꯤ ꯐꯣꯟꯁꯤ ꯊꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ꯫ ꯇꯣꯝꯕ ꯃꯁꯥꯗꯣ ꯅꯦꯕꯨꯗꯤ ꯇꯥꯏ ꯙꯅꯄꯇꯤꯒꯤ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯗ, ꯑꯗꯨꯕꯨ ꯃꯥ ꯃꯤꯅꯝꯕꯗꯤ ꯉꯥꯡꯂꯕꯅꯤ, ꯇꯉꯥꯏ ꯐꯗꯅ ꯉꯥꯡꯕꯅꯤ꯫ ꯇꯣꯝꯕꯗꯨ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ, ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯦ꯫ ꯑꯃꯥꯏꯕ ꯃꯥꯡꯂꯦꯝ ꯑꯍꯤꯡ ꯕꯨꯠ ꯂꯤꯂꯤ ꯊꯦꯡꯅꯔꯨꯕꯗꯤ ꯅꯦꯠꯋꯥꯛ ꯃꯥꯡꯉꯤ꯫ ꯕꯨꯠ ꯂꯤꯂꯤꯅ ꯗꯞ ꯈꯔ ꯇꯧꯔꯝꯕꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯁꯦꯇꯦꯂꯥꯏꯠꯅ ꯎꯪꯕꯗꯧꯅ ꯎꯡꯂꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ꯫ ꯃꯥ ꯕꯨꯠ ꯂꯤꯂꯤꯅ ꯑꯣꯜꯂꯝꯕꯗꯨꯅ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯗꯣꯖꯣꯅ ꯀꯟꯅ ꯁꯦꯟꯅꯔꯤ꯫ ꯃꯥꯡꯂꯦꯝꯕ ꯗꯣꯖꯣ ꯌꯦꯡꯅꯥꯏꯔꯦ꯫ ꯗꯣꯖꯣ ꯇꯣꯝꯕ, ꯉꯁꯤ ꯁꯤꯕꯥꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯗꯣꯖꯣꯅ ꯈꯨꯝꯃꯤ, ꯅꯠꯇꯤꯌꯦ ꯑꯣꯖꯥ꯫ ꯍꯩꯠ, ꯅꯆꯤꯟ ꯊꯤꯅꯨ, ꯉꯁꯤ ꯁꯤꯕꯥꯇ꯭ꯔꯤꯅꯤ꯫ ꯅꯠꯇꯦꯃꯤ ꯑꯣꯖꯥ꯫ ꯍꯥꯏ ꯗꯣꯖꯣ, ꯑꯩꯕꯨ ꯉꯥꯎꯕ ꯁꯦꯝꯅꯨ꯫ ꯗꯣꯖꯣ, ꯅꯒꯨꯟ ꯈꯪꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯁꯒꯣꯜ ꯍꯤꯗꯥꯛꯇꯣ ꯃꯃꯤꯠꯇ ꯎꯔꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯅꯥ 6ꯃꯨꯛ ꯑꯁꯪꯕꯗꯣ ꯄꯠ ꯄꯠ ꯊꯠꯂꯒ ꯍꯤꯡꯅ ꯆꯥꯁꯤꯜꯂꯦ꯫ ꯉꯔꯥꯡꯗꯒꯤ ꯆꯦꯅꯦꯜ ꯃꯥꯡꯕꯒ ꯍꯧꯖꯤꯛ ꯁꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥꯁꯤꯡꯗꯣ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯦꯠꯋꯥꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯈ꯭ꯔꯦ꯫ ꯍꯦꯟꯅ ꯉꯥꯎꯈꯠꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯗꯣꯖꯣ ꯑꯃꯗꯤ ꯇꯣꯝꯕꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯛꯏ꯫ ꯗꯣꯖꯣꯒꯤ ꯃꯤꯅꯣꯛ ꯇꯣꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯥꯡꯂꯦꯝꯗꯤ ꯁꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯆꯥꯔꯨꯕꯗꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯎꯔꯛꯏ꯫ ꯗꯣꯖꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯍꯥꯏ, ꯃꯤꯠꯌꯦꯡꯗꯣ ꯃꯣꯟ ꯀꯌꯥꯅꯣ, ꯊꯃꯣꯏꯁꯦ ꯂꯨꯝꯊꯔꯦꯍꯦ꯫ ꯗꯣꯖꯣꯅ, ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ? ꯇꯥꯕꯗ ꯍꯩꯅꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯏ꯫ ꯃꯥꯡꯂꯦꯝꯕꯅ, ꯍꯩꯅꯗꯕꯗꯣ ꯍꯩꯅꯧ, ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯖꯣꯒꯤ ꯈꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯗꯣꯖꯣ ꯃꯥꯡꯂꯦꯝꯒꯤ ꯃꯇꯧꯗꯨꯗ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯗꯣꯖꯣꯅ, ꯑꯣꯖꯥ, ꯑꯩ ꯇ꯭ꯔꯥꯟꯁ ꯅꯠꯇꯤꯌꯦ, ꯅꯨꯄꯥꯅꯤ ꯑꯣꯖꯥ꯫ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ ꯑꯣꯖꯥ? ꯅꯪꯗꯤ ꯁꯨꯃꯇ꯭ꯌꯥꯏ ꯄꯨꯕꯤ ꯑꯞꯁꯔꯥꯒ ꯂꯩꯍꯧꯔꯦꯗ꯫ ꯅꯪꯅ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯅꯪꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗ ꯑꯩꯗꯤ ꯋꯥꯇꯔꯐꯣꯜꯁ ꯑꯣꯜꯂꯕꯅꯤ, ꯄꯥꯊꯣꯛꯂꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ꯫ ꯗꯣꯖꯣ ꯃꯤꯍꯨꯜ ꯆꯣꯡꯊꯣꯛꯀꯦ ꯇꯧꯏ꯫ ꯇꯣꯝꯕꯅ ꯗꯣꯖꯣꯕꯨ ꯀꯧꯊꯣꯛꯂꯒ ꯇꯨꯃꯤꯟ ꯅꯥꯀꯣꯡꯗ ꯍꯥꯏ, ꯗꯣꯖꯣ, ꯑꯁꯤ ꯆꯦꯅꯦꯜ ꯃꯥꯡꯂꯕꯅꯤ, ꯅꯪ ꯈꯪꯗ꯭ꯔꯥ? ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯗꯣꯖꯣꯅ, ꯍꯣꯏꯅꯦ ꯑꯣꯖꯥ, ꯁꯒꯣꯜ ꯍꯤꯗꯥꯛꯁꯨ ꯆꯥꯁꯤꯟꯕ, ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯃꯥꯡꯂꯦꯝꯕꯅ ꯑꯃꯨꯛ ꯊꯣꯝꯕꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯦ꯫ ꯍꯦꯜꯂꯣ ꯄ꯭ꯔꯤꯇꯤ, ꯅꯪ ꯊꯤꯅ ꯍꯣꯡꯉꯝꯃꯦ꯫ ꯑꯩ ꯅꯪ ꯂꯧꯔꯒꯦ, ꯅꯪ ꯌꯥꯔꯣꯗꯅ? ꯇꯣꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯄ꯭ꯔꯤꯇꯤ ꯍꯥꯏꯗꯨꯗ ꯇꯣꯝꯕꯅ, ꯑꯣꯖꯥ, ꯑꯩꯗꯤ ꯇꯣꯝꯕꯅꯦ, ꯄ꯭ꯔꯤꯇꯤ ꯅꯠꯇꯦ꯫ ꯃꯥꯡꯂꯦꯝꯅ, ꯍꯩꯠ, ꯅꯆꯤꯟ ꯊꯤꯅꯨ, ꯅꯪ ꯄ꯭ꯔꯤꯇꯤꯅꯤ ꯄ꯭ꯔꯤꯇꯤ꯫ ꯑꯃꯁꯤꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯁ꯭ꯋꯤꯇꯤ, ꯅꯪꯅ ꯄ꯭ꯔꯤꯇꯤ꯫ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯆꯤꯔꯣꯜꯒ ꯇꯧꯅꯔꯤꯗꯣ? ꯍꯥꯏ ꯁ꯭ꯋꯤꯇꯤ, ꯍꯜꯂꯣ ꯄ꯭ꯔꯤꯇꯤ꯫ ꯇꯣꯝꯕ ꯑꯃꯗꯤ ꯗꯣꯖꯣ ꯃꯥꯡꯂꯦꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏ ꯁ꯭ꯋꯤꯇꯤ, ꯍꯜꯂꯣ ꯄ꯭ꯔꯤꯇꯤꯒ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯍꯩꯅꯗꯕ ꯇꯤꯜꯂꯥꯈꯨꯝꯕꯤ ꯆꯨꯕꯗꯧꯅ ꯇꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡꯂꯦꯝꯕꯒꯤ ꯁꯥꯒꯟꯗꯣ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏ꯫ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯃꯥꯏ ꯇꯧꯅꯤ ꯗꯣꯖꯣ ꯁꯤꯗꯤ? ꯈꯪꯗ꯭ꯔꯦꯗ ꯑꯣꯖꯥ, ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯥꯄꯨꯁꯨ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯀꯤꯗꯨꯝ ꯀꯤꯔꯦ, ꯏꯕꯥꯅꯤꯁꯨ ꯃꯥꯗꯧꯅ ꯆꯦꯅꯦꯜ ꯃꯥꯡꯂꯗꯤ ꯀꯝꯗꯧꯕ? ꯑꯣꯖꯥ, ꯑꯩ ꯌꯥꯝ ꯀꯤꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏꯁꯤ꯫ ꯏꯆꯦ ꯙꯅꯄꯇꯤꯗ ꯐꯖꯅ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯕ, ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯏꯕꯥꯅꯤꯗ ꯆꯟꯅꯩꯅꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯩ ꯀꯣꯛꯀꯁꯦ ꯆꯥꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯈꯔ ꯐꯔꯛꯂꯒ ꯑꯣꯖꯥ ꯃꯥꯡꯂꯦꯝꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯁꯤ꯫ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯤꯅꯕꯨ ꯐꯔꯅꯤ ꯑꯋꯣꯏꯕ꯫
asumnanido wakhane somdana ayuktuda mingchel mamangda phamlaga Sulochana do nungmi tawduna le karigumbada marak kappe machana tawrido uraga hena wawaibadu hai hojikti ma tawpham khangde Sulochana noiriba fibam sida hojikti Elizabeth su ichenda chenner Elizabeth su magi mama lerang loina duna lai lerang na hojikte mu Dhanapati ki puning bu themjil Elizabeth na Sulochana ki kada changsilaga Sulochana bu themjil adu bu themjil lasu ifat fatte magi thopama soingang mayam ngang dunle magi soingang dungang batar thamoi kai Elizabeth khudak aduda amarda phone tawsile aduga video call tawro hai video call tawrage Elizabeth na Sulochana gi oi phibam do mongonde yengal amar Sulochana gi oi phibam do ubada punga ngai video call duda mayek sing nude hojik Sulochana na tawrido mitta amubu maskara taptha ke sangjil jinbandana angang bulik me Sulochana kari hairake mana ngonda unase pro pesap tawsina harak praba lao ma unab saluche kadai da tharake mafam ai ma yam uningeba ai ma yaudradi hingba ngamdo mandre asi yaraga mamai mamittuda makke semi Elizabeth amarum da tumille magi matawduda kari hagadabano haifam kongde masada angau bidongna toba lichat dabana masada loinare heg yengbada migi mi manadabi psychology su male Elizabeth wahim ta haidena tumin tawpham khangdana le Elizabeth na tumil leshinba matawuraga hena wab fawe Sulochana ai keba loire moida chatlase mana mafam tharaktragana direct mem da changlaga ai wari du sanaruge mana kari harake Elizabeth Sulochana gi mongduda kari haigadabano haiba ma khangdinga yakte adubu reality haibisidi reality ni masana situation se handle tawjarasano haibagi mongda Elizabeth swaide oiraro madugi wado ma Delhi da chatki aina paw hai ki bisu hoi mai haidana response ama fawa hek pirakte Elizabeth ki wadu tabda Sulochana thamoi masjid kya thokna kaire Elizabeth mingshel duda nungmi haifetang hingamdaga table da leiriba magi gari sodo tap launu park yam phing ka dugi mopal da thoke Elizabeth ki hoi mai hairamdana sodo lorga thoki baduda ma dingak chana dun yengduna le karimta wahayamta phawba haibana ngode Elizabeth ure da number si losing har call and census masida thorpa aphapatadi Suresh na pugadabne mana thon mangang sahi kya sumda sagalakpa relationship amabu kashu leitan hekta maram chadana thugai babra masidi masana thon jabane ai call thamagi video call se nangsu namin mang urab natra Suresh ta call tawraga khara haibi asi yarega video call to loshile amar pakhat pasu sarang na basu paw wahim ta paw haiba nangudi Elizabeth call do thamkiba hankibane somdana garage tagi ma ki car do thodukla tarang mada tawduna Sulochana high speed ta thodukuna chathi pakhat poi lapoi nayakti charang na rurabasu Elizabeth magi gari tu thauraga Sulochana gi tungyan tapna tanare Sulochana magi gari du Suresh gi thongan da khamlaga gate to hangto aibagi matago thongdo kan thille ayuktuda yumgi kumnum suringe kanana thong hangto aiduna thilakpado tar duna tampa kanano haiduna gate to hangtoe gate to hangtokpaga Sulochana lepaga leramda ubada tampana Sulochana nang oire changoi mungda Sulochana waimta phaw haide gate to gi manungda changsile gate hinba mokhol ama tai haiduna tiglasu kana lake haiduna magi ka dagi thoraklaga mangon gi siri duda kumtharak pada ngai afinga payoina sabtra magaloina changsile Sulochana
ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯇꯧꯔꯤꯕ ꯁꯨꯂꯣꯆꯅꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯥꯎꯕ ꯍꯧꯔꯦ ꯇꯝꯐꯥ꯫ ꯁꯃꯤꯟꯁꯤ ꯐꯪꯂꯕꯗ ꯃꯥꯒꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯏꯟꯅꯔꯦ꯫ ꯃꯔꯥꯜꯁꯨ ꯂꯩꯖꯗꯕꯤ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯨꯂꯣꯆꯅꯥꯅ "ꯅꯪꯂꯥ ꯂꯤꯛꯂꯥ ꯍꯥꯏꯁꯦ?" ꯂꯤꯛꯂꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ, ꯃꯥꯅꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯪ ꯐꯨꯒꯦꯅ ꯂꯥꯛꯏꯕꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯂꯣꯆꯅꯥ ꯈꯨꯕꯥꯛꯇꯨꯅ ꯂꯤꯛꯂꯥꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯒꯦ ꯇꯧꯏ꯫ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯒꯠꯂꯛꯂꯤꯕ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯇꯝꯐꯥꯅ꯫ ꯊꯥꯗꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯨꯛꯅꯔꯛꯑꯦ꯫ ꯇꯟꯖꯥꯁꯤꯗ ꯒꯦꯠꯂꯣꯝꯗꯒꯤ ꯏꯂꯤꯖꯥꯕꯦꯠꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯨꯛꯅꯔꯤꯕꯗꯨ ꯈꯥꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯀꯨꯝꯃꯩ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯁꯨꯂꯣꯆꯅꯥꯅ "ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤ ꯈꯨꯠꯁꯦ ꯐꯥꯖꯤꯟꯒꯅꯨ, ꯑꯩ ꯃꯤ ꯊꯕꯛ ꯇꯧꯒꯦ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ." ꯏꯂꯤꯖꯥꯕꯦꯠꯅ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯁꯨꯂꯣ, ꯁꯦ ꯇꯣꯛꯑꯁꯦ, ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ." ꯁꯨꯂꯣꯆꯅꯥꯅ "ꯐꯖꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯈꯨꯠ ꯌꯥꯎꯔꯛꯏꯁꯦ, ꯐꯥꯖꯤꯟꯒꯅꯨ ꯍꯥꯏꯕꯅꯦ꯫ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ, ꯍꯧꯔꯛꯐꯝ ꯈꯪꯗꯕꯤ ꯃꯤꯒꯤ ꯌꯨꯝꯗ ꯁꯩꯗꯥꯡꯕꯤꯁꯦ, ꯐꯨꯒꯦ ꯑꯝꯇ ꯈꯨꯠꯁꯦ ꯄꯦꯟꯅ." ꯂꯤꯛꯂꯥ ꯁꯨꯂꯣꯆꯅꯥꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏ꯫ ꯃꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯍꯪꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯂꯤꯛꯂꯥ ꯃꯤꯠꯀꯤ ꯄꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯡꯒꯣꯟꯗꯨꯗ ꯂꯦꯞꯂꯒ ꯁꯨꯠ ꯀꯞꯄꯦ꯫ ꯕꯨꯕꯨ ꯑꯃꯗꯤ ꯔꯣꯃꯤꯌꯣꯁꯨ ꯏꯔꯥꯡ ꯂꯥꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯕꯨꯕꯨ ꯃꯆꯤ ꯂꯤꯛꯂꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯞꯄꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯕꯨꯕꯨꯅ ꯃꯆꯦꯅ ꯀꯞꯄ ꯎꯔꯒ ꯊꯦꯝꯖꯤꯜꯂꯤ꯫ ꯔꯣꯃꯤꯌꯣꯁꯨ ꯂꯤꯛꯂꯥꯅ ꯀꯞꯄ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯃꯨꯛꯅꯔꯤꯕꯗꯨ ꯎꯕꯗ ꯈꯥꯝꯗꯣꯛꯏ꯫ ꯁꯨꯂꯣꯆꯅꯥꯅ ꯃꯈꯨꯠ ꯑꯃ ꯁꯥꯍꯣ ꯐꯣꯏꯕꯒꯨꯝ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯂꯤꯛꯂꯥꯕꯨ ꯐꯨꯒꯦ ꯈꯥꯝꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯍꯤꯡꯆꯥꯏ ꯍꯩꯇꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗꯨꯅꯤ꯫ ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ "ꯃꯁꯤꯒꯤ ꯁꯩꯗꯥꯡꯕꯤ, ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯁꯦ, ꯑꯁꯤꯗ ꯍꯥꯠꯂꯕꯗꯤ ꯑꯩ ꯄꯦꯟꯒꯗꯕꯅꯤ꯫ ꯈꯥꯝꯒꯅꯨ, ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯣ, ꯑꯃꯨꯛꯇ ꯈꯨꯠ ꯄꯦꯟꯅ ꯑꯩ ꯐꯨꯒꯦꯕ." ꯇꯝꯐꯥꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯛ ꯌꯥꯎꯅ ꯇꯥꯕꯅꯤ, ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯁꯥꯎꯔꯛꯇꯨꯅ ꯁꯨꯂꯣꯆꯅꯥꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ꯫ ꯁꯨꯂꯣꯆꯅꯥ ꯇꯨꯁꯟꯗꯨꯅ ꯈꯨꯔꯨꯗꯨ ꯌꯩꯁꯜꯂꯤ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯆꯪꯁꯤꯟꯗꯨꯅ ꯁꯨꯂꯣꯆꯅꯥꯕꯨ ꯀꯣꯡꯈꯠꯂꯤ꯫ ꯇꯝꯐꯥꯅ ꯍꯥꯏꯔꯤ, "ꯉꯁꯥꯏꯗꯒꯤ ꯇꯥꯛ ꯌꯥꯎꯅ ꯇꯥꯕꯅꯤ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯌꯨꯝꯁꯤꯒꯦ? ꯅꯪꯒꯤ ꯀꯔꯤ ꯍꯛ ꯂꯩꯗꯨꯅ ꯂꯤꯛꯂꯥꯕꯨ ꯁꯩꯗꯥꯡꯕꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯆꯤꯟꯗꯣ ꯐꯣꯏꯌꯨꯔꯣ ꯁꯨꯂꯣꯆꯅꯥ." ꯁꯨꯂꯣꯆꯅꯥꯅ "ꯏꯅꯝꯃ, ꯅꯪꯃꯛꯀꯤ ꯅꯆꯤꯟꯅ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯊꯣꯟꯕ ꯉꯥꯡꯉꯤ꯫ ꯏꯅꯝꯃꯁꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯛꯆꯦꯜ ꯑꯣꯜꯂꯕꯀꯣ?" ꯇꯝꯐꯥꯅ ꯈꯨꯝꯃꯤ꯫ "ꯌꯥꯔꯦ ꯁꯨꯂꯣꯆꯅꯥ, ꯂꯤꯛꯂꯥꯒ ꯅꯪꯒ ꯎꯟꯅꯕꯁꯨ ꯂꯩꯇꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤꯡꯗꯣ? ꯉꯥꯡꯕ ꯃꯇꯝꯗ ꯈꯟꯊꯔꯒ ꯉꯥꯡꯉꯨ." ꯏꯂꯤꯖꯥꯕꯦꯠ ꯌꯥꯎꯁꯤꯜꯂꯛꯑꯦ꯫ ꯏꯂꯤꯖꯥꯕꯦꯠꯅ "ꯏꯅꯝꯃꯅ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ, ꯁꯤꯗ ꯈꯪꯉꯔꯣꯏ ꯏꯅꯝꯃꯗꯤ." "ꯐꯔꯦꯅꯦ, ꯑꯩꯅ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯤꯛꯂꯥ ꯆꯦꯟꯅꯕꯒꯤ, ꯃꯥꯕꯨ ꯃꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯌꯥꯎꯍꯟꯕꯒꯤ ꯊꯕꯛꯇꯤ ꯇꯧꯒꯅꯨ꯫ ꯏꯅꯝꯃ, ꯃꯁꯤꯗ ꯃꯥ ꯀꯟꯊꯣꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯆꯧꯕ ꯃꯔꯝꯗꯤ ꯃꯍꯥꯛꯅꯤ." ꯇꯝꯐꯥꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯤ꯫ "ꯏꯂꯤꯖꯥꯕꯦꯠ, ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯦꯠꯁꯤꯟꯅꯕ ꯊꯧꯗꯣꯛ ꯊꯣꯛꯂꯒ ꯃꯔꯥꯜ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯪꯁꯤꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯐꯩ, ꯑꯗꯨꯕꯨꯗꯤ ꯉꯁꯤꯗꯤ ꯏꯁꯤꯡꯒ ꯊꯥꯎꯒ ꯄꯨꯟꯁꯤꯟꯅꯕꯁꯦ, ꯏꯁꯤꯡꯅ ꯏꯁꯤꯡ, ꯊꯥꯎꯅ ꯊꯥꯎ ꯈꯥꯏꯗꯣꯛꯅꯕ ꯇꯥꯕꯅꯦꯕ." ꯏꯂꯤꯖꯥꯕꯦꯠ ꯑꯁꯤ ꯍꯥꯏꯔꯒ ꯙꯅꯄꯇꯤꯗ ꯐꯣꯟ ꯇꯧꯏ, ꯁꯨꯔꯦꯁ ꯍꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯃꯤꯅꯠ 10 ꯂꯩꯔꯒ ꯙꯅꯄꯇꯤꯁꯨ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯂꯥꯛꯄꯒ ꯙꯅꯄꯇꯤꯅ ꯂꯤꯛꯂꯥ ꯊꯤꯔꯛꯑꯦ꯫ "ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯂꯝꯖꯥ ꯁꯔꯥ ꯍꯧꯔꯛꯐꯝ ꯈꯪꯗꯕꯤꯗꯣ? ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯅ ꯇꯧꯕꯗꯧꯅ ꯃꯃꯥꯁꯨ ꯈꯨꯠ ꯍꯥꯟꯅ ꯌꯥꯎꯗꯨꯒꯤ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯐꯨꯗꯨꯒꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯝꯐꯥ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯌꯣꯛ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ "ꯀꯩꯅꯣꯅꯦ, ꯃꯃꯥꯁꯨ ꯃꯆꯥꯗꯧꯅ ꯂꯥꯛꯄꯒ ꯈꯨꯠ ꯍꯦꯛꯇ ꯍꯥꯟꯅ ꯌꯥꯎꯔꯤꯁꯤꯕꯣ?
ꯇꯝꯐꯥ ꯏꯆꯦꯅꯅꯦ ꯌꯥꯎꯅꯤꯡꯗꯅ ꯌꯥꯎꯕ ꯅꯠꯇꯦ ꯃꯇꯥꯡꯅ ꯌꯥꯗꯕꯒꯤ ꯌꯥꯎꯕ ꯍꯥꯏꯕꯗꯨꯅꯤ ꯕꯦꯝꯃ ꯃꯇꯥꯡꯅ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯅꯥꯎꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯀꯗꯥꯏꯗꯒꯤ ꯇꯥꯔꯅꯤ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯁꯤꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯀꯔꯤꯅꯣ ꯄꯪꯁꯤꯜꯂꯤꯁꯤꯅ ꯀꯣꯆꯤ ꯀꯣꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯟꯅꯁꯨ ꯉꯥꯏꯁꯦꯟ ꯑꯣꯏꯅꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯨꯂꯣꯁꯦ ꯅꯣꯏꯒꯤ ꯅꯅꯥꯎꯄꯥꯗ ꯊꯥꯖꯕ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯕꯅꯤ ꯃꯗꯨ ꯀꯥꯎꯔꯕ꯭ꯔꯣ ꯔꯣꯃꯤꯌꯣꯁꯨ ꯀꯨꯝꯃꯛꯏ ꯀꯥꯎꯗꯦ ꯏꯆꯦꯝꯃ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ ꯅꯪꯅ ꯀꯥꯎꯗ꯭ꯔꯁꯨ ꯅꯈꯣꯏꯒꯤ ꯅꯅꯥꯎꯄꯥꯗꯤ ꯀꯥꯎꯔꯦꯅꯦ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯍꯟꯅꯕ ꯂꯥꯛꯄꯅꯦ ꯑꯩꯒꯤꯁꯦ ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯤꯛꯂꯥꯅ ꯌꯥꯎꯔꯤꯁꯤꯅ ꯀꯔꯤꯅꯣ ꯙꯅꯄꯇꯤꯅ ꯈꯨꯝꯃꯦ ꯃꯌꯦꯛꯇ ꯉꯥꯡꯕ ꯄꯥꯝꯂꯕꯅꯤꯅ ꯃꯌꯦꯛꯇ ꯉꯥꯡꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯁꯩꯗꯥꯡꯕꯤꯁꯤꯒꯤ ꯃꯔꯝꯗꯒꯤ ꯅꯪꯒꯤ ꯅꯅꯥꯎꯄꯥꯅ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯔꯥꯏꯔꯦ ꯏꯀꯥꯏꯕ ꯄꯤꯔꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯔꯛꯐꯝ ꯈꯪꯗꯕꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯅꯤ ꯇꯝꯐꯥꯅ ꯑꯃꯨꯛ ꯈꯨꯝꯂꯦ ꯏꯆꯦ ꯇꯥꯕꯗ ꯅꯥꯀꯣꯡꯒꯤ ꯇꯥꯕ ꯃꯔꯝ ꯆꯥꯗꯅ ꯕꯗꯅꯥꯝ ꯇꯧꯕꯤꯅꯨ ꯃꯆꯟꯗ ꯃꯆꯟꯗꯧꯅ ꯂꯣꯏꯅꯔꯤꯕꯅꯤ ꯂꯤꯃꯤꯠꯇ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯁꯨꯔꯦꯁꯀ ꯁꯨꯂꯣꯆꯅꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯕꯁꯨ ꯃꯈꯣꯏꯅ ꯁꯥꯎꯅꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯆꯦꯟꯅꯐꯝꯁꯨ ꯊꯣꯛꯇꯦ ꯍꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯁꯦ ꯁꯥꯎꯅꯗꯕ ꯈꯠꯅꯗꯕ ꯉꯝꯗꯦ ꯃꯁꯤꯗ ꯂꯤꯛꯂꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯔꯤꯗ ꯃꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯏꯁ ꯀꯟꯈꯠꯂꯤꯔꯣ ꯃꯤꯆꯪ ꯆꯪꯉꯤꯔꯣ ꯍꯧꯔꯛꯐꯝ ꯈꯪꯗꯕꯁꯤꯒꯤ ꯑꯉꯥꯡꯕ ꯈꯨꯔꯥꯎꯗꯤꯅꯦ ꯂꯥꯏꯗ ꯀꯠꯇꯕꯅꯤ ꯅꯥꯇꯣꯟ ꯆꯥꯕꯤꯅ ꯒꯨꯂꯥꯞ ꯁꯥꯕ ꯌꯥꯔꯣꯏꯅꯦ ꯏꯅꯥꯎ ꯏꯕꯦꯝꯃ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯤꯗ ꯃꯔꯥꯜ ꯊꯪꯖꯤꯜꯂꯒ ꯅꯈꯣꯏꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕꯅ ꯀꯔꯤ ꯙꯅꯄꯇꯤ ꯌꯥꯝ ꯁꯥꯎꯅ ꯑꯣ ꯃꯤ ꯃꯁꯛ ꯌꯥꯝ ꯈꯪꯗ꯭ꯔꯦꯗꯅ ꯅꯣꯏꯕꯨ ꯅꯕꯦꯝꯃꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯛ ꯂꯥꯛ ꯄꯨꯕꯗꯣ ꯑꯩꯅ ꯄꯨꯍꯟꯕ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯅ ꯍꯥ ꯂꯥꯛ ꯂꯥꯛꯇ ꯄꯨꯕꯗꯣ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯆꯥꯅ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯌꯥꯎꯅ ꯁꯤꯡꯖꯈꯤ ꯃꯁꯤꯗ ꯑꯗꯨꯃꯨꯛ ꯀꯨꯠꯁꯜ ꯂꯩꯕꯅ ꯀꯔꯤꯒꯤ ꯔꯣꯃꯤꯌꯣꯁꯨ ꯈꯨꯝꯃꯦ ꯏꯆꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯤꯔꯕ ꯇꯟꯖꯥ ꯀꯌꯥꯗ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯕꯤꯈꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯙꯅꯄꯇꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯍꯧꯅ ꯈꯪꯗꯕ ꯑꯣꯏꯅ ꯎꯔꯨꯔꯦ ꯀꯩꯗꯧꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯧ ꯔꯣꯃꯤꯌꯣ ꯍꯧꯅ ꯂꯣꯟꯆꯠ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯦ ꯇꯝꯐꯥꯁꯨ ꯈꯨꯝꯃꯦ ꯏꯆꯦꯃ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟꯗꯨꯅ ꯍꯨꯏ ꯑꯉꯥꯎꯕꯗꯧꯅ ꯆꯤꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯇꯣꯛꯑꯣ ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯑꯃ ꯍꯣꯏ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯁꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ꯭ꯔꯥ ꯈꯟꯕꯅꯤ ꯉꯥꯏꯁꯦꯟ ꯑꯣꯏꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯅꯅꯥꯎꯄꯥ ꯁꯛ ꯐꯖꯕꯗꯨꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯍꯜ ꯂꯃꯟ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕꯅ ꯉꯟꯇꯥꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤꯅ ꯋꯥꯔꯛꯇꯕꯒꯤ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯃꯄꯥꯟ ꯊꯣꯛꯂꯛꯑꯦꯅꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯔꯣꯃꯤꯌꯣꯁꯨ ꯁꯥꯎꯒꯠꯂꯦ ꯉꯁꯥꯏꯗꯒꯤ ꯇꯥꯛ ꯌꯧꯅ ꯇꯥꯕꯅꯤ ꯑꯉꯥꯡ ꯃꯁꯦꯟ ꯁꯥꯎꯅꯔꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯕꯨ ꯍꯦꯃꯟꯗ꯭ꯔꯅꯦ ꯈꯣꯟꯗꯣ ꯋꯥꯡꯈꯠꯂꯛꯀꯅꯨ ꯇꯞꯊꯧ ꯔꯣꯃꯤꯌꯣ ꯈꯣꯟ ꯋꯥꯡꯂꯒ ꯑꯆꯨꯝꯕ ꯁꯛꯄꯗꯤ ꯌꯥꯔꯣꯏ ꯇꯝꯐꯥꯅ ꯍꯥꯏꯔꯤ ꯏꯆꯦꯃ ꯏꯅꯥꯎꯄꯥꯒꯁꯨ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯌꯥꯅꯗꯕꯒꯤ ꯌꯥꯅꯗꯕ ꯏꯆꯦꯃ ꯌꯥꯅꯗꯕ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯑꯃ ꯁꯦꯡꯍꯜꯂꯁꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯁꯤꯗ ꯃꯧ ꯑꯣꯏꯕꯗ ꯄꯛꯆꯔꯔꯣꯏ ꯀꯅꯥꯗꯅꯣ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯣ ꯇꯝꯐꯥ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯙꯅꯄꯇꯤꯅ ꯑꯃꯨꯛ ꯌꯨꯝꯗ ꯂꯝꯖꯥ ꯁꯔꯥ ꯑꯃ ꯊꯝꯖꯤꯜꯂꯒ ꯃꯥꯏꯈꯨꯝ ꯑꯃꯒꯤ ꯃꯔꯨꯝꯗ ꯀꯨꯝꯃꯩ ꯁꯥꯟꯅꯕ ꯉꯝꯕꯤ ꯅꯈꯣꯏꯗ ꯏꯆꯥꯁꯦ ꯊꯥꯖꯔꯔꯣꯏ ꯏꯁ ꯅꯣꯏꯅ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯨꯝ ꯅꯣꯏꯒꯤ ꯅꯅꯥꯎꯄꯥꯗꯨꯁꯨ ꯏꯆꯥ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯖꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯅꯕꯨ ꯀꯦꯠꯂꯦ ꯙꯅꯄꯇꯤꯅ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯂꯝꯖꯥ ꯁꯔꯥ ꯃꯁꯦꯝꯅꯤꯅ ꯂꯝꯖꯥ ꯁꯔꯥ ꯃꯁꯦꯝ ꯀꯟꯈꯠꯅꯔꯕ ꯅꯠꯇ꯭ꯔꯣ ꯔꯣꯃꯤꯌꯣꯅ ꯏꯆꯦꯃ ꯒꯦꯠ ꯁꯣꯝꯗ ꯂꯩꯔꯦ ꯆꯠꯄꯤꯔꯣ ꯌꯥꯔꯦ ꯑꯍꯜ ꯂꯃꯟ ꯂꯩꯇ꯭ꯔꯁꯨ ꯊꯛꯁꯤ ꯂꯤꯛꯂꯥꯡ ꯀꯥꯏꯐꯗꯅ ꯄꯥꯟꯕ ꯌꯨꯝ ꯑꯃꯅꯤ ꯂꯦꯡꯊꯣꯛꯄꯤꯔꯣ ꯏꯆꯦꯃ ꯑꯩꯈꯣꯏ ꯅꯣꯏꯒ ꯁꯪꯒ ꯇꯧꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯅꯆꯤꯟꯗꯨꯅ
ꯇꯥꯟꯕ ꯉꯝꯂꯕꯅꯦꯕ ꯐꯩ ꯐꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯔꯣꯃꯤꯌꯣ ꯈꯨꯝꯃꯦ ꯀꯅꯥꯗꯅꯣ ꯑꯀꯟ ꯑꯔꯤꯡꯗꯣ ꯁꯤꯡꯂꯨꯔꯣ ꯏꯆꯦꯝꯃ ꯃꯔꯛꯁꯤꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯛꯂꯦ ꯁꯨꯂꯣꯆꯅꯥꯅ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯏꯃꯥ ꯏꯃꯥ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯣ ꯏꯃꯥ ꯙꯅꯄꯇꯤ ꯍꯩ ꯅꯃꯥꯏꯗꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯃꯤꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯐꯥꯎ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯕ ꯍꯧꯅꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯆꯠꯍꯧꯔꯁꯤ ꯂꯥꯎ ꯙꯅꯄꯇꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯊꯥꯡꯗꯣ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯏꯂꯤꯖꯥꯕꯦꯠꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯂꯤꯛꯂꯥꯕꯨ ꯔꯣꯃꯤꯌꯣ ꯇꯝꯐꯥꯅ ꯊꯦꯝꯖꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯂꯤꯛꯂꯥ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯔꯣꯃꯤꯌꯣꯅ ꯑꯃꯔꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯏ ꯑꯃꯔ ꯍꯦꯛ ꯂꯥꯛꯄꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯃꯔꯅ ꯁꯨꯔꯦꯁ ꯑꯃꯗꯤ ꯁꯨꯂꯣꯆꯅꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕꯜꯂꯤ ꯆꯠꯂꯝꯗꯥꯏꯗ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯝꯕ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗ ꯁꯨꯂꯣꯆꯅꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯤꯛꯂꯥꯗ ꯇꯥꯏꯁꯤꯟꯕꯁꯤꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯤ ꯑꯃꯔꯣꯝꯗ ꯔꯣꯃꯤꯌꯣꯅ ꯑꯃꯔꯗꯁꯨ ꯉꯁꯤ ꯑꯌꯨꯛꯀꯤ ꯂꯟꯖꯥꯎꯗꯨꯒꯤ ꯃꯔꯝꯗ ꯂꯤꯔꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯈꯧꯇꯞ ꯆꯥꯏ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯦ ꯌꯦꯡꯉꯣꯏ ꯑꯃꯔ ꯅꯪ ꯋꯥꯐꯝꯁꯤ ꯁꯨꯔꯦꯁꯇꯗꯤ ꯍꯥꯏꯒꯅꯨ ꯃꯥꯅ ꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯋꯥ ꯑꯃꯗꯤ ꯇꯞꯍꯧꯔꯦ ꯄꯥꯝꯗ꯭ꯔꯦꯗ ꯑꯩꯗꯤ ꯏꯅꯥꯎꯄꯤꯒ ꯑꯣꯏꯕ ꯁꯨꯂꯣꯆꯅꯥꯗꯣ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯇꯪ ꯇꯥꯕꯤ ꯑꯃꯈꯛ ꯈꯪꯒꯦ ꯍꯥꯏꯕꯒꯤ ꯅꯪꯕꯨ ꯀꯧꯕꯅꯤ ꯑꯃꯔꯅ ꯍꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯍꯥꯏꯔꯣꯏꯗ ꯑꯃꯔꯁꯨ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯙꯅꯄꯇꯤꯒꯤ ꯏꯃꯨꯡꯗ ꯂꯥꯛꯑꯅꯤ ꯁꯨꯂꯣꯆꯅꯥ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯣꯏꯂꯦꯠꯇ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯕꯥꯠꯔꯨꯝꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯄꯥꯟꯗꯒꯤ ꯏꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯙꯅꯄꯇꯤꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ ꯁꯨꯂꯣ ꯁꯨꯂꯣ ꯁꯦ ꯊꯣꯡ ꯆꯥꯡꯗꯣ ꯁꯨꯂꯣ ꯁꯨꯂꯣ ꯀꯧꯕ ꯂꯝꯒ ꯇꯥꯗꯅ ꯑꯗꯨꯃꯛ ꯁꯨꯂꯣꯆꯅꯥ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯂꯩ ꯙꯅꯄꯇꯤꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯊꯣꯡ ꯍꯥꯡꯇꯣꯛ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯅꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯏꯂꯤꯖꯥꯕꯦꯠꯅꯁꯨ ꯁꯨꯂꯣ ꯁꯦ ꯊꯣꯡ ꯁꯥꯡꯗꯣꯛꯑꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯁꯨ ꯐꯥꯎꯏ ꯃꯅꯨꯡꯗꯒꯤ ꯁꯨꯂꯣꯆꯅꯥꯅ ꯂꯥꯎꯔꯦ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯃꯤ ꯑꯃꯠꯇꯅ ꯅꯠꯇꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯨꯒꯥꯏꯕꯅꯦ ꯃꯩꯒꯤ ꯆꯠꯂꯕ ꯃꯔꯤ ꯑꯃꯕꯨ ꯐꯣꯠꯆꯤꯟꯒꯗ꯭ꯔꯥ ꯇꯥꯏꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯃꯩ ꯆꯠꯅꯕ ꯅꯈꯣꯏꯅ ꯍꯣꯠꯅꯕꯅꯤ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯋꯥꯅ ꯁꯦꯝꯒꯠꯆꯕ ꯃꯔꯤ ꯑꯃꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯏꯕ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯍꯧꯅꯕ ꯃꯆꯠ ꯑꯁꯤꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯃꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯃꯥꯅ ꯃꯤꯔꯥꯏꯔꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯨꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯨꯗ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯀꯞꯈꯩ ꯀꯞꯂꯝꯂꯒ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯐꯤꯅꯥꯏꯜ ꯕꯣꯇꯜꯗꯣ ꯃꯃꯤꯠꯇꯨꯅ ꯎꯔꯦ ꯙꯅꯄꯇꯤꯅ ꯁꯣꯝꯗꯅ ꯀꯟꯅ ꯂꯥꯎꯔꯦ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯅꯤ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯥ ꯃꯅꯤꯄꯨꯔꯁꯤꯗ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯣꯏ ꯄꯥꯕꯨꯡ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕꯗꯣ ꯊꯣꯛꯇ ꯊꯣꯛꯂꯛꯈꯤꯁꯤꯅꯨ ꯏꯃꯥ ꯇꯧꯒꯦꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯙꯅꯄꯇꯤꯁꯨ ꯀꯞꯂꯦ ꯇꯥꯟꯖꯥꯁꯤꯗ ꯀꯞꯂꯝꯕꯗꯒꯤ ꯀꯅꯥꯅꯣ ꯇꯥꯛꯂꯒ ꯊꯣꯡꯁꯤ ꯅꯝꯈꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯌꯨꯝ ꯂꯣꯟꯅꯕꯒꯤꯗ ꯏꯂꯤꯖꯥꯕꯦꯠꯇ ꯁꯤꯟꯅꯔꯝꯂꯒ ꯆꯦꯟꯈꯤ ꯏꯂꯤꯖꯥꯕꯦꯠꯅꯁꯨ ꯀꯞꯇꯨꯅ ꯂꯥꯎꯔꯦ ꯁꯨꯂꯣꯆꯅꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯐꯠꯇꯦ ꯅꯪꯒꯤꯗꯃꯛ ꯅꯃꯥꯟꯅꯕꯤ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯨꯂꯣꯆꯅꯥ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯤ ꯋꯥꯁꯨ ꯆꯪꯗꯦ ꯁꯨꯂꯣꯆꯅꯥꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯤꯅꯥꯏꯜ ꯕꯣꯇꯜꯗꯣ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯐꯤꯅꯥꯏꯜ ꯕꯣꯇꯜꯗꯣ ꯃꯈꯨꯝ ꯍꯥꯡꯇꯣꯛꯇꯨꯅ ꯊꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯈꯧꯔꯤ ꯆꯔꯝꯗꯨ ꯄꯥꯏ ꯑꯣꯕ ꯍꯧꯔꯛꯏ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯒꯤ ꯑꯣꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯂꯤꯖꯥꯕꯦꯠ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯂꯦ ꯁꯃꯤꯟ ꯍꯦꯛ ꯐꯪꯕꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯦ ꯇꯟꯖꯥꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯙꯅꯄꯇꯤꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯒ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯣ ꯅꯝꯈꯥꯏꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯥꯡꯗꯣꯛꯂꯦ ꯐꯤꯅꯥꯏꯜ ꯊꯛꯂꯨꯕꯒꯤ
फिभम अमा सोके तादुना लेरमे सुलोचनादि धनपतिना इमागी बेमा इमादी मांगजरेदना असी हाय मचानुपी कोंदुना कपे इलिजाबेना मिहुल लेब्रा हायदुना खुदांगदो ताप लाउना पाय मिहुल फाउदी लेरी खुदगदुदा गाड़ी दा हपकलगा हॉस्पिटल दा पुखले धनपति हिंगनेंगना कपे इमागी बेमा पंगीदको नंगना पंगबसे नंगदौना पंगबा कदाइदा लेरमदोइनो करिसु लेतबा नुपा अमगिदमा नंग नसागी पुंसीबु मांगनबा सिल्लिबनेबा इलिजाबेना थेमजिले धनपतिबु खुदिमक्से सुरेश होगी इमुंग मनुंग थोअनबने धनपति नायरे फिभम सियोरदी आई तुमिन्ना लेररो इचाबु मथंता सिनबा मखोइना सिनबने ममा अमा ओइना मचागिदमा आई लमन खुंगनिए इलिजाबेना खुंगदबने करिगी खुमोय मखोइबु लेमना तोइदबने धनपतिसु लमजा सरासिंगदुना इचाबु मांगनबा सिनबने असी हारगा हिंगनेंगना कपला धनपति दिल्लीदा बिजनेस की दमक लेखिबा मागी मपुरोइबा सेकरदा फोन तौरगा मचागी ओइरबा फिबमदु तम हयेंगमा दिल्लीदगी इम्फालदा थोलक्लके आइदुन पाउदमने मचाना फिनाल थाए ताबदा सेकरसु दैताफम खंगद्रे मागी नुपीना थोखिबा तौदोकसिंगदुगी मरमदा सिटनाना लेरम सेकर नायरे मी मसक खंगदबा मीदी ममित्तुदा खुदोमिना थिल्लगा ताकदबने धनपति नखुमे मोय पाबुंग हयेंगे नुमित्ता थोकपिरो नचासे अमुक्तदी येंगुला नाकलमदना लुना तिनबी ममानबी ओंथोकपा फिबम अमदा हॉस्पिटल तादुना लेबदो उरगा पेंदबा निंगमदबना हेमनखिदुना कॉल तवे इलिजाबेथ पौथांग अमुक तौद्रसु डायरेक्ट हेक्ता सुरेशता फोन दो अहमददी पायरक्ते अदुबु हंजिन हंजिन अहुमला मरी खिंजलपदुददी फोन अदु पायखले फोन अदु हे पायखतपगा अनिदो वारी साने हेलो याम सिनब्रो अहुमला मरी फोन तौबबु पाय हेक पायखलक्त्रिसिबु अइसु क्लास लोइदा गाइरि कैंटीनदा इमानबसिंगा फमिन्नबने कॉलसु साइलेंट थमना फोन लाक्पा ताददुना तौबने ओ अइदी अइगोंदा फाउ एवॉइड तौनिंगबा फाउरब्रा खल्लुरबने अदुबु एनीवे अइ नंगोंदा पाउ अमा तमनिंगदुना फोन तौरकपने तंगाइ फदने करी पाउनो हायरदुना दुदे असी हेक हायबगा ngasi thokliba thokdog amadi hojik sulochana hospital da taduna leiba phibam dugi maram da hairame sulochana gi wari tabada phone paiba suresh prasad ningkok law wahimta haiba ngamde suresh second kra tumil lei sulur matung asing kiro aise elizabeth na sound thagi ro thajadraga amarda ngo ani do makhata na wari sane Elizabeth, masu magi life attempt tawbududi lalidana masi khudi maksidi nang na thonba silamba ngaktani nang ni su sagatpane complicated ohenbane ngasi mana thangiba khongthang lawriba phire nangi yakainglaga ngaktani aina aingonda blame tawphum thokte mahak masana psycho leibidong na tawrga karigi blame tawroi khudi maksigi हौरफम मरुदी नंगननी नंगना थाकपा लांगनी अइदी हानसु हाइख्रदुनी नखोयनी वखल तामिनो समथोकनो अदुबु नंगनी याखिदे माना ngasi साइको सुरिसिसु नंगी नुक्सिबना मरम ओइरगने करम्बा नुपीना असुकुइना नुक्सिनरलगा इराय लाइना काइनरसे यारगा हेक्ता हराव हरावना काइनरसे यारकद्रो खल्लो नंगसोमुता ngasi sulusnabu suicide tongnaba itil polibasu nangnani nangna Elizabeth ai kai haigadabano ai su khangdre adubu aina mongonda akan bo hayamta haiki debara khalle kainarasi aiba nangi waidu magi mafamdadi nuclear bomb dongna mayai kalle thamoigi uri upan phukraba mana karigidi
ꯈꯟꯊꯕ ꯉꯝꯕ ꯋꯥꯈꯜꯅ ꯈꯣꯏꯗꯤꯡ ꯈꯣꯏꯔꯥꯡ ꯆꯠꯂꯛꯑꯣꯏ꯫ ꯏꯂꯤꯖꯥꯕꯦꯠ, ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯣ? ꯅꯪ ꯅꯔꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗ ꯅꯁꯥꯅ ꯌꯥꯕ ꯉꯝꯖꯗ꯭ꯔꯤꯗꯨꯅ ꯅꯪ ꯅꯁꯥꯒꯤ ꯏꯒꯣꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕꯗ ꯅꯪ ꯅꯁꯥꯒꯤ ꯅꯔꯥ ꯂꯩ, ꯃꯗꯨ ꯅꯪ ꯅꯁꯥꯅ ꯀꯟꯐꯦꯁ ꯇꯧ꯫ ꯏꯂꯤꯖꯥꯕꯦꯠ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯗꯤ ꯍꯦꯃꯟꯗ꯭ꯔꯥ? ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯂꯥꯟꯒꯦ ꯍꯥꯏꯁꯦ? ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯨ, ꯅꯪ ꯅꯁꯥꯅ ꯈꯪꯖꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯁꯨꯂꯣꯆꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯄ ꯅꯪꯁꯨ ꯉꯥꯏꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯀꯥꯡꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ꯫ ꯀꯦꯟꯇꯤꯟꯗ ꯆꯥꯗꯨ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯁꯨꯔꯦꯁ ꯃꯥꯅ ꯄꯥꯝꯖꯕ ꯆꯥꯗꯣ ꯊꯛꯄ ꯆꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯍꯪ ꯂꯤꯁꯤꯡꯅ ꯎꯔꯨ ꯎꯔꯨ ꯀꯣꯂꯨ ꯃꯅꯨꯡꯗ ꯆꯞꯈꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯂꯩꯁꯤꯜꯂꯛꯂꯦ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯃꯨꯛ ꯑꯃꯔ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯍꯜꯂꯣ꯫ ꯑꯃꯔꯅ ꯀꯣꯜ ꯍꯦꯛ ꯇꯧꯔꯛꯄꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯚꯥꯏ ꯑꯃꯔ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯂꯕ꯭ꯔꯥ? ꯏꯂꯤꯖꯥꯕꯦꯠꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯑꯃꯔ, ꯃꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯍꯥꯏꯒꯦ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯑꯁꯝꯕꯤꯗ इलिजाबेथ पलकपदुदा इराय रायना खंगे हुजिक्ति पाउसे तमद्रसु लोइना खंगे तारे हाइबा अमरसु इथक थकना खुमे होय सुमी इलिजाबेथना हारिसिंगदो अइंगोंदा मांगजुंगना पाउसे खंगलक्त्रिबो करिगिनो अमर बाय करिनो अइना हाइदुसे अइना नंगोंदा हानसु हाइख्रदुनि सुलोचनादा चांस अमा पियु पेचअप तौ तुंगदा अकायबे लाकने हाइख्रदुनि मसीदा बायना याजदबनि वखल चानरतबसिबु कयाम कायरगे मदु अइगे अपामनि नुक्सिनबो खुदिमक थुंगनगने हाबसु लैते अइना हानबसु नते मसीदी बाय अइदी तौसिनबा थवैकी ओइरदबा थबक अमदा मतम मांगनबदो पामदबदगी तंगाय फदन हाइबने अमुक्सु मसीदी हाइफम थोकप्रना खले अदुबु नंगना मरम ओइरगा इमुंग अनि यंगथिननबगी मरम ओइरेदो बाय लुहोंगलब मतुंग हयेंवाय अइगे लमिनगदबदो सुलोचनाने अइखोइ तमो इतै मोइगा लैमिनरोय करमना वखल तिनदबनी पुंची खोंचत अमगी चमिनगने खंगद्रेदा बाय अइसु सिगी मतांगसे यौसिलादी फरे अइसु फोन थमलगे कोन अमुक वारी सानरसे होय असुमना वा मखा तानद्र सोमदना कमदौरी नुमिसिमगी नुमिदांगसे लिगला मागी कादा हिंगनिंगना कप्पे लिगलाना कप्पदो तंफाना थेमजिले अनिदो अवाई खुम तौने लिगला से कपकनु से इनमा अइदी हौखिबो पुंसिगी वारिसु कावरे इसागी हौरपमसु अइसे युमसिदा सैदांगबिरा नत्ते लिगला अदुमना हाइगनो करिगी नंगना सैदांगबि ओइगनी इनमा अइना मफमसिदा लैबसे याम येलब्रा कनानि येले हाइबनो येतिये इनमा ngasi thokliba thongdoksigi haurupa marudi ainane aina maram oraga luna sahi kya de loinaraklaba imung ani gi marisu talalabra inama ligla se to se nangna mari mukong samnadaba wa mayam mangang sibu nangi nara lete thokliba thodok singsida aidi mitopne lamlan bini nama aigi mafam ama nakhoi na pibi basina ayat pa pibo ina thoklabra inama inama gi ligla kana na nangbu mitopni lamlan bini hairino miyoi babu I mari ngaktana mari ro igi mari khaktana mari nate nangsu inamagi irem khakni khallibani inama inamagi ligla se kapkanu yengoi nangi haukiba punsina punsi oikhrasu tungda lakadaba nangi punsigi thodok singda inama su leiri
ꯃꯥꯌꯣꯛ ꯌꯥꯅꯕ ꯑꯩꯈꯣꯏ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯂꯥꯛꯆꯕ ꯃꯇꯤꯛ ꯅꯠꯇꯦ ꯏꯅꯝꯃ ꯑꯩꯗꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕꯤ ꯁꯥꯒꯩ ꯁꯂꯥꯏ ꯂꯩꯇꯕꯤꯅꯤ ꯏꯅꯝꯃꯅ ꯃꯐꯝ ꯑꯃꯁꯨ ꯄꯤꯕꯤꯔꯦ ꯏꯃꯨꯡꯁꯤꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯑꯗꯨꯕꯨ ꯏꯅꯝꯃ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯌꯦꯀꯥꯏ ꯊꯤꯡꯒꯥꯏꯕꯒꯤ ꯃꯁꯛ ꯑꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯏꯅꯝꯃ ꯅꯪꯒꯤ ꯋꯥꯏꯗꯣ ꯍꯦꯃꯜꯂꯦ ꯂꯤꯛꯂꯥ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯅꯣ ꯅꯪ ꯏꯅꯝꯃꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯐꯔꯦ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯑꯣꯏꯅꯖꯔꯤꯕ ꯃꯅꯤ ꯃꯇꯨꯡ ꯕꯨꯕꯨꯕꯨꯗꯤ ꯅꯪ ꯃꯤꯔꯥꯏꯕ ꯉꯝꯂꯗ꯭ꯔꯥ ꯍꯥꯏꯌꯣ ꯅꯪ ꯃꯅꯤ ꯃꯇꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯗ꯭ꯔꯥ ꯃꯅꯤ ꯃꯇꯨꯡ ꯄꯜꯂꯛꯄꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯂꯤꯛꯂꯥꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯂꯤꯛꯂꯥꯅ ꯏꯅꯝꯃ ꯑꯩ ꯃꯅꯤ ꯃꯇꯨꯡ ꯕꯨꯕꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯏꯅꯝꯃ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯣ ꯇꯥꯡꯂꯧꯅꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯂꯤꯛꯂꯥꯁꯨ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯇꯨꯝꯂꯦ ꯄꯨꯡ ꯕꯥꯔꯣ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯅ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯔꯛꯂꯦ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯦ ꯌꯨꯝꯗꯨꯗꯒꯤ ꯑꯗꯨꯒ ꯃꯆꯤ ꯑꯃꯗ ꯂꯦꯞꯂꯒ ꯂꯩ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯂꯟꯖꯥꯎ ꯑꯃꯗꯒꯤ ꯇꯥꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯨꯛ ꯅꯧꯅꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯔꯤꯋꯤꯟ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯍꯪꯒꯠꯅ ꯌꯦꯡꯉꯤ ꯍꯪꯒꯠꯅ ꯇꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯗꯨ ꯌꯦꯡꯂꯨ ꯇꯥꯔꯨꯔꯒ ꯃꯊꯟꯇ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯤ ꯕꯨꯠ ꯂꯤꯂꯤꯅ ꯑꯩ ꯀꯩꯗꯧꯅꯤ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯗꯤ ꯂꯤꯛꯂꯥꯕꯨ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯅ ꯎꯏ ꯃꯁꯤꯗ ꯀꯔꯝꯅ ꯂꯤꯛꯂꯥꯕꯨ ꯑꯩꯅ ꯂꯩꯇꯅꯕ ꯁꯤꯟꯒꯅꯤ ꯑꯃꯔꯣꯝꯗ ꯃꯥꯗꯤ ꯑꯩꯅ ꯍꯥꯟꯅ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨꯝꯁꯤꯗ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯔꯝꯂꯕꯅꯤ ꯏꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯁꯨꯂꯣꯆꯅꯥ ꯍꯣꯏꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ ꯃꯁꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯐꯅ ꯇꯧꯔꯛꯂꯕꯁꯨ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯒꯦ ꯈꯜꯂꯦ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯉꯩ ꯂꯤꯛꯂꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯣꯏ ꯐꯠꯇꯕ ꯃꯈꯣꯏꯅ ꯂꯤꯛꯂꯥꯒꯤ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯩꯗꯧꯔꯛꯄ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯦꯞꯀꯅꯤ ꯂꯤꯂꯤ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯂꯤꯛꯂꯥꯅ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯐꯝꯗ ꯇꯥꯔꯣꯏ ꯑꯃꯔꯣꯝꯗ ꯂꯤꯛꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯁꯤꯗꯤ ꯑꯝꯇꯗꯤ ꯂꯥꯛꯊꯈꯤꯒꯦ ꯂꯥꯛꯊꯕꯁꯤꯅ ꯃꯄꯨꯡ ꯍꯦꯛ ꯐꯥꯕꯒ ꯑꯩꯅ ꯃꯇꯝ ꯆꯥꯔꯦ ꯈꯟꯕꯒ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯦꯃꯣꯔꯤ ꯄꯨꯝꯕ ꯍꯟꯖꯤꯜꯍꯜꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯊꯤꯟꯒꯅꯤ ꯃꯇꯝꯁꯤ ꯐꯥꯎꯕꯗꯤ ꯑꯩꯁꯨ ꯈꯥꯡꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯃꯥꯡꯈꯤ ꯁꯣꯝꯗꯅ ꯙꯅꯄꯇꯤꯅ ꯑꯍꯤꯡꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯅ ꯂꯩꯅ ꯃꯆꯥꯅꯨꯄꯤ ꯁꯪꯉꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯗꯦ ꯉꯁꯤ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯗꯅ ꯕꯦꯠ ꯃꯊꯛꯇ ꯂꯩꯕꯁꯤ ꯎꯔꯒ ꯁꯥꯊꯤꯅ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯙꯅꯄꯇꯤꯅ ꯂꯥꯛꯆꯩꯗ ꯈꯖꯤꯛꯇꯗ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤꯔꯣꯜ ꯊꯨꯡꯗꯕꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯅ ꯅꯤꯛꯂꯤꯕ ꯈꯨꯅꯦꯛꯁꯤꯡꯁꯤꯁꯨ ꯃꯉꯝ ꯁꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯉꯝ ꯁꯥꯜꯂꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯕꯨ ꯑꯣꯏꯔꯝꯈꯤꯗ꯭ꯔꯥ ꯑꯣꯏꯔꯝꯂꯣꯏ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯒꯟꯙꯥꯔꯤꯅ ꯃꯍꯥꯗꯦꯕꯗ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯀꯠꯄꯒꯨꯝ ꯊꯣꯛꯂꯕꯀꯣ ꯑꯔꯦꯝꯕꯗ ꯇꯥꯔꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯣꯝꯆꯥꯛꯅꯅ ꯐꯥꯎꯔꯤꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯦ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯍꯪꯒꯠ ꯍꯟꯗ ꯀꯣꯔꯤꯗꯣꯔꯗꯨꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨꯗ ꯌꯦꯡꯂꯒ ꯀꯟꯇꯦꯛ ꯑꯃ ꯊꯤꯔꯒ ꯑꯍꯤꯡꯗꯨꯗ ꯅꯝꯕꯔꯗꯣ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯃꯦꯗꯥꯝ ꯀꯔꯤ ꯂꯩꯔꯦ ꯑꯁꯨꯛ ꯊꯦꯡꯅ ꯖꯣꯟ
ꯊꯕꯛ ꯑꯃ ꯂꯩꯔꯦꯅꯦ ꯂꯥꯟꯕꯤꯕꯒꯤ ꯊꯕꯛꯂꯥ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯃꯦꯗꯥꯝꯗꯤ ꯃꯔꯝ ꯆꯥꯗꯅ ꯑꯍꯤꯡꯁꯤꯗ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯦꯗꯥꯝꯒꯤ ꯃꯒꯨꯟ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯞ ꯆꯥꯅ ꯈꯪꯉꯤꯗ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯖꯕꯒꯤꯅꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯀꯨꯞꯄ ꯗꯤꯇꯦꯜꯗꯣ ꯐꯣꯟꯗ ꯊꯥꯕꯤꯔꯣ ꯃꯤꯁꯛꯇꯨꯒꯤ ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛꯆꯧ ꯍꯥꯏꯔꯁꯨ ꯄꯥꯡꯊꯣꯛꯀꯦ ꯍꯣꯏ ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛꯎ ꯀꯣꯜ ꯕꯦꯜꯇ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯍꯥꯠꯂꯨ ꯃꯦꯗꯥꯝ ꯍꯥꯟꯅꯒꯤ ꯔꯦꯠꯇꯨꯗꯒꯤ ꯈꯔꯗꯤ ꯍꯦꯟꯒꯠꯂꯨ ꯍꯣꯏꯅꯦ ꯑꯩ ꯍꯥꯞꯀꯦ ꯊꯕꯛꯇꯨꯗ ꯃꯥꯏ ꯄꯥꯜꯂꯨ ꯑꯩꯒꯤ ꯏꯅꯥꯁꯤꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯜꯂꯨ ꯄꯥꯎꯗꯣ ꯇꯥꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯕꯅꯤ ꯌꯥꯔꯦ ꯈꯣꯏꯔꯥꯡꯂꯕꯅꯤꯅ ꯈꯣꯏꯔꯥꯡꯕꯗꯨ ꯐꯅꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯜꯂꯒꯦ ꯃꯦꯗꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯟ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯙꯅꯄꯇꯤꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯈꯣꯏꯁꯨ ꯋꯥꯖꯕ ꯇꯥꯕ ꯙꯅꯄꯇꯤ ꯀꯣꯔꯤꯗꯣꯔꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯒꯤ ICU ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤ ꯇꯟꯖꯥꯗꯨꯗ ꯕꯨꯠ ꯂꯤꯂꯤ ꯐꯛꯂꯥꯡꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯃꯤꯁꯤꯡꯅ ꯆꯤꯡꯕꯤ ꯕꯨꯠ IQ ꯋꯥꯡꯕꯤ ꯕꯨꯠ ꯑꯣꯏꯕꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯏ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯣꯏꯕꯅ ꯀꯩꯗꯧꯕ ꯌꯥꯕ ꯈꯜꯂꯤ ꯕꯨꯠ ꯂꯤꯂꯤꯅ ꯑꯣ ꯃꯤꯁꯤꯡꯁꯦ ꯐꯔꯔꯣꯏ ꯍꯥꯏꯔꯗꯤ ꯃꯅꯨꯡ ꯍꯨꯟꯅ ꯐꯠꯇꯕ ꯑꯣꯏꯔꯦ ꯐꯔꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯂꯩꯗꯨꯅ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯃꯤꯄꯠꯇꯁꯤꯡꯁꯦ ꯉꯥꯛꯊꯣꯛꯅꯕ ꯂꯩꯔꯒꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯌꯦꯡ ꯊꯕꯛ ꯑꯃꯗꯤ ꯇꯧꯒꯦ ꯈꯜꯂꯤ ꯃꯁꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯋꯥꯏ ꯈꯔꯗꯤ ꯆꯪꯒꯅꯤ ꯕꯨꯠ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯊꯋꯥꯏꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯅꯥ ꯂꯩꯔꯤ ꯌꯦꯡꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯀꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯔ ꯆꯠꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯍꯦꯛ ꯊꯦꯡꯅ ꯋꯥꯏꯗꯨꯅ ꯊꯦꯡꯅꯔꯦ ꯏꯇꯤꯟꯐꯝ ꯈꯪꯗꯕ ꯆꯟꯅꯐꯝ ꯃꯦꯟ ꯇꯥꯗꯕ ꯃꯤꯔꯦꯜꯅꯤ ꯅꯤꯡꯉꯝꯗꯅ ꯁꯤꯔꯕ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯖꯕ ꯃꯤꯔꯦꯜ ꯑꯃ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝꯗ ꯆꯌꯦꯠꯅꯗꯨꯅ ꯂꯩꯕ ꯕꯨꯠ ꯂꯤꯂꯤ ꯂꯥꯛꯄ ꯎꯕꯗ ꯊꯋꯥꯏꯗꯨꯅ ꯃꯥꯒꯤ ꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ ꯅꯪꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯂꯥ ꯑꯩꯒꯨꯝꯅ ꯃꯥꯅꯦ ꯑꯩꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯅꯪꯒꯨꯝꯕ ꯑꯩꯗꯤ ꯂꯝꯊꯨꯡꯐꯝ ꯂꯩꯇꯕ ꯀꯪꯉꯥꯎꯅꯔꯕ ꯃꯤꯔꯦꯜ ꯑꯃꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯂꯥꯏꯔꯝꯂꯦꯟ ꯌꯧꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯪꯖꯐꯝꯗꯤ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯂꯥꯎꯔꯝꯂꯒ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯆꯪꯖꯐꯝ ꯄꯤꯅꯤ ꯑꯗꯣ ꯇꯧꯕꯇꯕꯨ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇꯗꯤ ꯄꯥꯡꯕꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯄꯂꯦꯞꯐꯝ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯕꯨꯠ ꯂꯤꯂꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒꯤ ꯃꯃꯤꯠꯇ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯎꯍꯜꯂꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯂꯤꯂꯤꯕꯨ ꯊꯥꯒꯠꯇꯕ ꯉꯝꯖꯗꯦ ꯕꯨꯠ ꯂꯤꯂꯤ ꯑꯃꯗꯤ ꯑꯅꯧꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒ ꯃꯔꯨꯞ ꯑꯣꯏꯔꯦ ꯅꯨꯄꯤ ꯊꯋꯥꯏꯗꯨꯒꯤ ꯃꯃꯤꯡ ꯂꯟꯆꯦꯟꯕꯤ ꯀꯧꯏ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯂꯟꯆꯦꯟꯕꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯗ꯭ꯔꯤ ꯄꯥꯟꯗꯝꯁꯦ ꯍꯦꯛ ꯐꯪꯕꯒ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯕꯨꯠ ꯂꯩꯕꯥꯛꯇ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯆꯠꯂꯁꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯂꯩꯌꯨ ꯁꯥꯏꯖꯤꯟꯗ ꯁꯌꯥꯗ ꯇꯥꯡꯖꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯣ ꯖꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯊꯤꯗꯣꯛꯂꯒ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯋꯥꯔꯛꯍꯧꯕꯅ ꯐꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯁꯨ ꯐꯩ ꯈꯜꯂꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯤꯛꯂꯥꯗ ꯑꯀꯥꯏꯕ ꯄꯤꯕꯗ ꯅꯠꯇꯅ ꯏꯃꯨꯡꯗꯨꯗꯁꯨ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯂꯣꯟꯅ
ngasi hing utna waina kuptuna thamobuna fagadra khali aigi motadi nongoi bomgi thabakse thingobuna phai adudi lanchen be aigi power phudok laga dhanapati haiba nupi sin nekliba jol haise kadai degi no khangdok lage hoi khangdo adugi bani punna chalaga thabak tawruse mana mani naina dana loishin bana phani asum naina raga bulili momit dani do set ocean ke mage chang deawbo nuchit ki mayai do phudore Chinese philosophy ki matungina yin and yang energy yawbo magi yang energy sungle momit ani do shinba magi koibeduda lakna phana ngamdraba akan manushit ki saw uru leshin bawre masa pumada power ma phudore nushit na saw moy mathang sandokibana Dhanapati wari sanari bu zon naiba nupa do momit magnure mage lepamna Chuchampur crime kya da chenaba mastermind amasu masa su oire lanjadraba miyoi kya ge punchi mage khutta longkre professional killer ne sen gidama mi hatpada haleng draba zone ne atheng beng duda madi mage ka duda heroin powder do manam chingkhatuna tumdaba makai sanar mobile ki screen whatsapp ta ngasai Dhanapati na tharakiba lila ki photo du de amuk sunoi wakhal da khali masak kupa sajiga hat ka do gum pamoi adubu khanna drug to gi mau du di pambai ma natraga pambai ma tawduna lawri mai do haipe tharaga madu dagi tholakpa maikhu madi manamda singchinba matamda zone masada haipam khangdana nungaiba phaw drug haibasina miyoi lutongda sangkibada minungsigi chel thadatpa ngame khalaidaba wakal khalalle tahoidaba thabak tawnaba tharang tawale aroibada masana masab midagi sadagisu hena sathiba maming thondriba jiba masu ohenba ngame nisagi pangna miyoi khunaibu iraknari sigadaba leireba miyoi mapokta drugna moithem tawri magi moithemda imung kaya de kangkhung chayal masama drug addict amo oirasu John professional killer ne madi drug hek season nakibada magi adrenaline rush singkalale aduna mi hat faw ngamal hayengdi lila hatla dabani haibagi damuni mana hing tumdaba makai drug season nariba hojik mayamda khudol tamjakre adumna wari se tabiraga adumgi modadu comment box ta thambiram amadi channel sibu nuksibiduna like subscribe tawba kawbigina losilakpada mayam ikoknona amuka na khurumjari